ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯦꯁ ꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯅꯤꯡꯊꯧ ꯅꯨꯄꯤ ꯂꯧꯕ ꯃꯅꯥꯏ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯄ꯭ꯔꯦꯃꯤ ꯁꯣꯏꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯕꯁꯟꯇ ꯔꯤꯇꯨꯅ ꯅꯧꯅ ꯆꯣꯡꯂꯛꯇꯨꯅ ꯑꯅꯧꯕ ꯑꯁꯥ ꯌꯦꯅꯤꯡ ꯆꯣꯡꯍꯜꯂꯒꯦ ꯍꯥꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯀꯤꯕꯤꯛꯄꯨ ꯃꯥꯒꯤ ꯈꯨꯕꯥꯝꯅꯨꯡꯗ ꯄꯥꯏꯁꯤꯟꯈꯤꯗꯨꯅ ꯑꯅꯧꯕ ꯌꯦꯅꯤꯡ ꯆꯣꯡꯂꯛꯄ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯎꯆꯦꯛ ꯋꯥꯌꯥꯗꯒꯤ ꯍꯧꯗꯨꯅ ꯍꯩꯄꯥꯜ ꯂꯩꯄꯥꯜ ꯇꯥꯏꯕꯪ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯑꯅꯧꯕ ꯑꯁꯥ ꯌꯦꯅꯤꯡ ꯆꯣꯡꯂꯛꯄ ꯃꯇꯝꯅꯤ꯫ ꯅꯨꯖꯥ ꯄꯥꯈꯪ ꯀꯌꯥ ꯑꯃꯒꯤꯁꯨ ꯊꯃꯣꯏ ꯃꯔꯥꯡ ꯍꯧꯕ ꯎꯔꯨꯕ ꯈꯨꯗꯤꯡ ꯃꯤꯠꯐꯝ ꯍꯣꯡꯅꯤꯡꯗꯕ ꯃꯍꯧꯁꯥ ꯀꯧꯕꯤ ꯃꯥꯒꯤ ꯐꯖꯔꯕ ꯄ꯭ꯔꯀ꯭ꯔꯤꯇꯤꯒꯤ ꯁꯛꯇꯝꯅꯤ꯫ ꯃꯇꯝꯒꯤ ꯈꯣꯡꯂꯩꯅ ꯄꯨꯔꯛꯇꯨꯅ ꯂꯝꯇꯥꯒꯤ ꯀꯨꯟꯒ ꯅꯤꯄꯥꯟꯅꯤ ꯄꯥꯟꯕ ꯆꯤꯡꯒꯣꯏ ꯅꯥꯔꯤꯟ ꯆꯤꯡꯒꯣꯏ ꯆꯤꯡꯒꯤ ꯃꯔꯨꯗ ꯑꯗꯨꯉꯩ ꯅꯨꯖꯥ ꯄꯦꯇꯉꯥꯒꯤ ꯅꯤꯡꯁꯤꯡ ꯈꯨꯗꯝ ꯑꯣꯏꯅ ꯅꯥꯎꯊꯤꯡꯈꯣꯡꯅ ꯁꯩꯍꯧꯈꯤꯕ ꯊꯧꯔꯝ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ꯫ ꯄꯥꯈꯪ ꯂꯩꯁꯥ ꯀꯌꯥꯅ ꯃꯥꯒꯤ ꯑꯔꯩꯕ ꯃꯈꯩ ꯀꯦꯗꯨꯅ ꯆꯤꯡꯃꯥꯏ ꯑꯗꯨ ꯀꯥꯈꯠꯅꯔꯛꯏ꯫ ꯃꯤꯅ ꯑꯋꯥꯡꯕ ꯆꯤꯡ ꯑꯗꯨ ꯑꯌꯦꯛꯄ ꯂꯥꯏꯒꯨꯝ ꯑꯔꯥꯞꯄꯗ ꯂꯩꯕ ꯃꯤꯅ ꯎꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯁꯅꯥꯅꯨ ꯑꯃꯗꯤ ꯄꯦꯅꯨ ꯑꯅꯤꯁꯨ ꯃꯔꯛ ꯑꯗꯨꯗ ꯌꯥꯎꯔꯤ꯫ ꯂꯣꯌꯨꯝꯕ ꯑꯃꯗꯤ ꯀꯣꯏꯔꯦꯡꯁꯨ ꯂꯥꯛꯏ꯫ ꯁꯅꯥꯅꯨ ꯑꯋꯥꯡꯕ ꯆꯤꯡ ꯑꯗꯨ ꯀꯥꯔꯛꯄꯗ ꯆꯣꯛꯊꯔꯛꯂꯕ ꯃꯥꯜꯂꯤ꯫ ꯅꯨꯡꯁꯥ ꯃꯄꯤ ꯍꯣꯟꯗꯨꯅ ꯄꯦꯅꯨ ꯉꯥꯛꯇ ꯄꯣꯊꯥꯈꯤꯁꯤ, ꯈꯣꯡꯁꯦ ꯊꯥꯡꯕ ꯉꯝꯗ꯭ꯔꯦꯕ, ꯏꯁꯥꯁꯦ ꯁꯥꯗꯧ ꯊꯨꯡꯕꯅ꯫ ꯁꯅꯥꯅꯨ ꯃꯍꯧꯁꯥꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯀꯦꯅ ꯂꯨꯅ ꯌꯣꯛꯆꯕ ꯑꯃꯗꯤ ꯃꯄꯥ ꯑꯉꯝ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯣꯏꯕꯅ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯈꯪꯖꯔꯛꯇꯦ꯫ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯈꯥꯡꯕ ꯉꯝꯖꯗꯦ꯫ ꯄꯦꯅꯨ ꯅꯣꯛꯇꯨꯅ ꯁꯅꯥ ꯏꯕꯦꯝꯃ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯅꯦ? ꯆꯤꯡꯗꯤ ꯀꯥꯕ ꯍꯧꯕ ꯐꯥꯎꯕ ꯍꯧꯗ꯭ꯔꯤ꯫ ꯁꯅꯥꯅꯨ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯐꯝꯊꯈꯤ ꯑꯗꯨꯒ ꯑꯩ ꯉꯝꯃꯔꯣꯏ, ꯑꯁꯨꯛ ꯋꯥꯅꯤ ꯈꯪꯉꯝꯃꯗꯤ ꯑꯩ ꯂꯥꯛꯆꯔꯝꯃꯣꯏ꯫ ꯄꯦꯅꯨ ꯐꯝꯊꯔꯛꯏ꯫ ꯀꯅꯥꯅꯕꯨ ꯆꯠꯇ ꯌꯥꯗꯦ ꯍꯥꯏꯕꯒꯦꯅꯤ? ꯑꯩꯅ ꯍꯧꯔꯕꯁꯨ ꯑꯁꯨꯛ ꯋꯥꯕ ꯑꯁꯤꯗꯤ ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯌꯥꯔꯛꯏ? ꯋꯥꯏ ꯆꯠꯀꯨꯝꯁꯤ ꯍꯥꯏꯕ ꯃꯌꯥꯏ ꯑꯩꯕꯨ ꯋꯥꯍꯟꯅꯤꯡꯈ꯭ꯔꯕꯣꯏ? ꯃꯥꯏ ꯀꯌꯥꯗꯅꯣꯅꯦ, ꯃꯄꯨ ꯅꯤꯡꯕꯒꯤꯁꯨ ꯑꯩꯕꯨ ꯆꯩꯔꯥꯛ ꯄꯤꯕꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯅꯦ ꯏꯕꯦꯝꯃ? ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯦꯅꯨꯗꯨ ꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯅꯥꯅꯨ ꯃꯃꯣꯟ ꯅꯣꯛꯆꯩ ꯑꯗꯨꯒ ꯍꯥꯏ ꯑꯉꯥꯎꯕꯤ, ꯃꯁꯤꯒꯤꯁꯨ ꯁꯥꯎꯕ ꯍꯧꯅꯕ꯭ꯔꯅꯦ? ꯁꯥꯎꯖꯗꯦ, ꯃꯅꯥꯏꯅ ꯃꯄꯨꯗ ꯁꯥꯎꯏꯒ ꯇꯥꯈ꯭ꯔꯕꯔꯣ? ꯑꯁ ꯀꯣꯆꯤ ꯀꯣꯠꯀꯅꯨ ꯁꯛꯊꯤꯕꯤ꯫ ꯃꯅꯥꯏ ꯃꯁꯦꯜ ꯑꯗꯨ ꯅꯣꯛꯅꯩ꯫ ꯄꯦꯅꯨ ꯁꯅꯥꯅꯨꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏꯅꯤ ꯑꯅꯤ ꯑꯁꯤ ꯆꯥꯟꯅꯕ ꯅꯨꯡꯁꯤꯅꯕꯗ ꯂꯩꯄꯥꯛ ꯑꯁꯤꯅ ꯁꯅꯥꯅꯨ ꯄꯦꯅꯨ ꯍꯥꯏꯅ ꯍꯥꯏꯅꯕꯅꯤ꯫ ꯁꯅꯥꯅꯨꯒꯤ ꯃꯄꯥꯅ ꯑꯉꯣꯝ ꯅꯤꯡꯊꯧ ꯄꯆꯥ ꯂꯣꯏꯁꯪꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯅ ꯅꯤꯡꯊꯧꯅ ꯌꯨꯝꯗ ꯃꯅꯥꯏ ꯃꯁꯦꯜ ꯀꯌꯥ ꯑꯃ ꯊꯧꯒꯜ ꯇꯧꯏ꯫ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯄꯦꯅꯨꯁꯨ ꯑꯃꯅꯤ꯫ ꯂꯣꯌꯨꯝꯕ ꯑꯃꯗꯤ ꯀꯣꯏꯔꯦꯡꯁꯨ ꯆꯤꯡ ꯑꯗꯨ ꯀꯥꯈꯠꯂꯛꯏ꯫ ꯁꯅꯥꯅꯨꯒꯤ ꯃꯁꯥ ꯄꯨꯝꯕ ꯀꯨꯞꯂꯤꯕ ꯏꯀꯥꯏꯅ ꯇꯥꯡꯖꯗꯨꯅ ꯂꯣꯠꯂꯤꯕ ꯇꯨꯡꯒꯤ ꯁꯥꯡꯇꯛ ꯇꯧꯕ ꯑꯃꯨꯕ ꯁꯝꯅ ꯋꯥꯏ ꯋꯥꯏ ꯇꯥꯔꯤꯕ ꯂꯩꯍꯥꯎ ꯂꯩꯔꯦꯜꯒꯤ ꯀꯨꯆꯨꯒꯨꯝꯂꯕꯤ ꯃꯉꯛꯁꯝ ꯑꯗꯨ ꯍꯥꯟꯅ ꯎꯔꯛꯏ꯫ ꯑꯃꯨꯕ ꯃꯁꯝ ꯃꯇꯝ ꯄꯨꯝꯕꯗ ꯀꯨꯞꯇꯨꯅꯇ ꯂꯩꯕꯒꯤ ꯃꯌꯥꯝꯗꯒꯤ ꯍꯦꯟꯅ ꯉꯧꯅ ꯎꯔꯤ꯫ ꯃꯁꯝ ꯑꯗꯨꯅ ꯌꯥꯝꯃꯟꯈꯤꯕꯅ ꯇꯨꯡꯗ ꯄꯨꯕ ꯋꯥꯔꯗꯨꯅ ꯑꯣꯏ ꯊꯪꯕ ꯅꯥꯀꯟꯗ ꯄꯨꯟꯅ ꯇꯥꯔꯛꯏ꯫ ꯂꯣꯌꯨꯝꯕ ꯇꯨꯡꯗꯒꯤ ꯁꯅꯥꯅꯨꯕꯨ ꯎꯕꯅꯤ ꯃꯊꯃꯣꯏꯗ ꯈꯟꯖꯔꯛꯏ, ꯏꯁ ꯀꯅꯥꯒꯤ ꯃꯆꯥꯕꯨ ꯑꯣꯏꯔꯤꯒꯣ? ꯇꯨꯡꯒꯤ ꯇꯨꯡꯌꯥꯟ ꯑꯁꯤꯅ ꯑꯁꯨꯛ ꯐꯖꯔꯕꯁꯤꯅꯗꯤ ꯃꯥꯡꯗꯤ ꯀꯝꯗꯧꯔꯝꯒꯅꯤ? ꯋꯥꯈꯜ ꯑꯃ ꯈꯜꯂꯤꯕ ꯂꯣꯌꯨꯝꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯀꯣꯏꯔꯦꯡꯅ ꯎꯕꯗꯇ ꯈꯪꯏ꯫ ꯀꯣꯏꯔꯦꯡ ꯇꯤꯜꯍꯩꯕꯗ ꯄꯣꯞ ꯄꯣꯞ ꯊꯥꯗꯨꯅ ꯅꯨꯄꯥ ꯀꯩꯗꯧꯔꯦ? ꯂꯣꯌꯨꯝꯕ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ꯫ ꯀꯩꯁꯨ ꯇꯧꯗꯦ꯫ ꯀꯣꯏꯔꯦꯡ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯇꯧꯅꯨꯗ ꯅꯨꯄꯥ, ꯀꯩꯅꯣ ꯑꯁꯦꯡꯕꯗꯣ ꯍꯥꯏ, ꯂꯝꯁꯥꯡ ꯂꯥꯛꯄꯗ ꯍꯦꯂꯣꯏ ꯑꯣꯛꯅꯔꯕꯣ? ꯂꯣꯌꯨꯝꯕ ꯂꯣꯠꯇꯨꯅ ꯀꯥꯟꯅꯔꯔꯣꯏ ꯈꯪꯂꯗꯨꯅ ꯑꯣꯛꯅꯔꯦ꯫ ꯍꯥꯏ ꯊꯨꯏꯗ, ꯀꯅꯥꯕꯨ ꯀꯔꯝꯕꯕꯨ ꯑꯣꯏꯔꯤꯕ? ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯇꯨꯝꯗꯨꯅ ꯂꯩꯕ ꯊꯃꯣꯏ ꯑꯃ ꯌꯥꯀꯥꯏꯍꯜꯂꯤꯕꯁꯤꯕꯨ ꯑꯆꯝꯕ ꯃꯤꯗꯤ ꯃꯥꯟꯗꯦ꯫ ꯂꯣꯌꯨꯝꯕ ꯌꯥꯝꯅ ꯁꯥꯏꯟꯇꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯩꯅꯁꯨ ꯈꯜꯂꯤ ꯑꯣꯏꯔꯝꯂꯣꯏ ꯍꯥꯏꯅ꯫ ꯉꯁꯤ ꯆꯣꯡꯂꯤꯕ ꯃꯤꯍꯨꯜ ꯑꯁꯨꯝꯅ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯆꯣꯡꯈꯤꯗ꯭ꯔꯤ ꯑꯩ꯫
Koireng khangningna loyumbagi sahitya adu taba pamlude thuna hairei. Hoini, adubu haironi kanano haiba. Koireng tung handuna yengi loyumba tabna. Uroi fana yengdunasu. Hoini, adubu misakto kayamuk yamna phasei. Phasei, yam phasei. Adubu aisu ubudi udri. Loyumba mamangda lairiba sananubu yengduna hairei. Koireng nokningba khangba ngamdraduna nokthorei aduga. Balo, phajai he. Nangi helui kooknasi yam chummi. Masaksu udri hai. Aduga yamnasu phajai. Ibunga, lao, khara thuna kasi. Laishangda maibada angam mathau amta kokhangi nang hana. Penu haugatuna. Sanai bema, lengasi, matamse sum koisin khrabadi, lai khurumdana yumdahan batari. Mai bai, ngamoida, wabada, mihunse, ngahakta thadakigi. Asi haiduna sananu ningaidana famduna laithoi. Penu matha sarai. Hainingbata haiba tauningbata tauba sananuni. Ningthau machamak hek oiramga taubani. Adubu, ningthaudagi angom ningthauna karibudi taruni. Is, kamdauni sidia. Penu makhol thokna. Sanai bema, nanai samjagi. Karasi, natrabadi soidana tokpa tari. Laklaga yoramdabasu phatte haido. Karigi phatriba. O nusinaba nupa thungnade haibado. Is, kirida penu. Karasi, ai waba phari. Penu noi sananu penuda jingbo yanboi tawduna karai. Loyumba aniduna chatkibaduda khonglei thuna thanglai koirengna. Hai, ngai khone nangbo kaminase. Masidi khara thuna lao mangkiba tari. Karino nupa nangbo. Kanano mangadoridubo. Loyumba mangak ili aduga. Tu, ade anisi. Sidi yamdakna leiramina. Koireng ani adubu munna yengi aduga. Chume chume, tung phazai. Ngaroi sabantai, mangsu phazaronggadaba mali. Makola mukthokna. Hoini, ngai khone adu chatminasi. Koireng loyumba bu tanai. Sananu khara chatlaga. Penu, ai ngamjai khamdauni. Yaudrabasu nungsinaba thungnade hai. Pabungi manai kauduna mathak phabu pukhathansira. Sananu chahi yam chatri inkhalakpada ngaizariba pumsatnariba leirangni. Madugisu mathakta madi penuda nauthi sajabani. Anisi penuna khara halli. Penudi wara nangna haurakpana pumnamak khangi khangba ngammi. Koirengna sananugi matawadu ubada. Nupi anise kaba ngamdraba mali. Matheng tawrusi. Kainuda, khangnaba nate khopak chadana tokani. Heapang, siguma tanjase laina pibirabani ne. Masidi pangkri. Koireng mang thangduna ani adugi manakta changsilli. Koireng madi sana konung kai aduna. Mitau miram khara makhaidi khangi. Koireng ani aduda. Ibema anibu. Sananu ipang pangna. Tada, aikhoi bura. Asi hairaga leithoi. Koireng sananu oiramba aduda. Haima, sidi sananu nina. Penuna. Tada, aikhoi bu kaubi babu. Hoi. Ibema sananu. Sananu madi kanagumba mabu khangba amata laklabadi. Jing asi poduna ka halagi khanduna lairibani. Tada, aibu khangbibra. Ibema, kaito khangdani. Angama thaugi machabu khangdalakta yabrado. Ibema khoinadi aibu khangnamdaba yai. Karigumba marakta. Aisu ibema khoida. Ining thau amadi ibema pabung khoigi pakhon hegi chachaidu. Aidi pabungi mise yaman khibana. Kana no amate he khangde. Adu tada khoisu lai khurumba la iro. Mani ibema. As phareda. Adu oiribadi tada. Aikhoibusu khara pubiyo. Idea sumna wani ka khangsa hodabani. Pabungi manai masilsu amata purak haudre. Loyumba madi kariso haidana adum tumina leptuna lairibani.
Sananu magi maithong urubada loyumba tumdana mangkana mangli. Kaidopudani ichal khoibo. Loyumbada onsenduna. Loyumba ichal khoiga puna kaminarasi. Loyumba tade sananuda ahanba yengkiba mitpham adudagi karisu hongdri. Hairibadu kumlaktabaduda sananuna yenglubada ani adu michanari. Sananuna khanghaudana. Haima mata amani nisidi. Asi hairaga mamaya do ngangsilai koyengna amukaso. Loyumba nangbu tadro. Tai hoi yaini. Penu machindu kumduna noe aduga. Haima jat ini. Mi se sibu sidradi makal thengnei haibaduni. Loyumba koirengda amukso. Koireng nangna haibadubu koireng khara changsinki aduga manakong mayada komoiga laido puno kurumurase haiba. Yai adugibu adukana haidubu penu amadi sananu onsinaduna noi sananuna koirengda. Tada aibu mathak yongnanaba amukta pubiyuba. Kongse yam nari wari yamna. Asi haiduna sananu makut adu setting thorai. Loyumba madu ubada mamanaba oirabasu pakhalai. Koirengna paikragani haina. Koireng loyumbagi magun chapchana khangba. Chak pukham amatada chaminarakpa oibana ikhangta khangnei. Koirengna sananu tada ngamoi hairo nupanabu aduk sonbra. Nati mado yam kanbani maoina puhalo ai tapna sumlaki. Sananu madi inkhalakpaga oibani kina maungnaga leijabani karisu khangba natte. Ingaw jai icham jai mayumda angang pisak amagumna leijabani. Madi layaduda khurumlabadi haina khallibani loyumbada amuk onsinduna. Dada adudi aibu pubiru lao. Aibu pubirabadi pabungda haige. Mana chawna bihange ai ngasidi yamna wari haina tawbani. Koirengna tel haibada thauchilai. Khara pubiyu kaino angangsina haijaisibo. Loyumba ikaiboi kaiboi. Oh yani pugila sidala. Asi hairaga magi furit machi aduda yala o haina pi sananuna. Sida yalabadi furit se segai khrabadi kamdongni. Penu machin kumduna noi sananu magilila khanglibani loyumbana. Adudi kamai dongni. Sananu makut adu sathang turai aduga. Se kudang se payo aduga chingkhatlo. Loyumba pakhana amadi. Thakatpaga loinana khoida jaba magi mamang aduda pangal thongna pumba sontharakpagum tawsarai. Ibema Kudang paibase pakhangna haima dada kaisu kaidi aigi sidi matang chadaduna tawbani lesabi kudang paibe ade haina taduna naraga sigadaba phawba sokleidoribro hairisiba penuna mateng pangsilai aduni karisu akaiba leite aikoi sananu masanasu yaribasidi namjanam theknaduna paibatabu haibagi wani. Asi haiduna makut adu mana oina tabhekta pairai aduga. Se chatlu thengkhrani. Loyumba upai leita chatli anido tung asumak inarai. Ngaihak amuk leiraga. Dada aidi chingkhatlabasu yamna warebo. Adudi ibema ngaihak pothasira. Potharabadi thengkhrani. Adudi kamdongni. Dada nang aibu thangbiro. Ai khongse chatpa sungam henga maroi. Loyumba hairakliba wa aduda swai lawi kanagumba ama oirabadi. Fazaraba tanja amani khanduna harauna mathoi kagadabani. Masak matau fazarabi chung firal charabi amabu nupa amagi mafamda hairakpadu masana yana tanja adu piraklibani. Adubu tel heiba madi ngasita apam nungshi khangjabada ngairi. Aduna aduk lukiba tanja adugi waram ma khallude loyumbana. Ibema Mina uraga. Dada uningu jasano. Pabungda uduna tamlaga. Nangbo mana oina pihange. Se aibu thangbiru. Loyumba mapi semduna sananubu thanglai.
ꯇꯨꯡꯗ ꯂꯥꯛꯍꯧꯔꯤꯕ ꯑꯅꯤ ꯑꯗꯨꯁꯨ ꯎꯔꯛꯏ ꯀꯣꯏꯔꯦꯡ ꯄꯥꯈꯠꯅ꯫ ꯑꯦ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ? ꯁꯣꯏꯗꯅ ꯆꯩꯔꯥꯛ ꯐꯪꯕ ꯇꯥꯔꯦꯗꯅ꯫ ꯄꯦꯅꯨ ꯅꯣꯛꯏ ꯑꯗꯨꯒ ꯄꯥꯈꯠꯄꯤꯅꯨ ꯄꯥꯈꯠꯄꯤꯅꯨ, ꯈꯨꯃꯟ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯤꯡꯕꯗ ꯁꯅꯥꯅꯨ ꯍꯥꯏꯅ ꯃꯃꯤꯡ ꯆꯠꯂꯤꯕ ꯑꯉꯣꯝ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯁꯅꯥꯅꯨꯅꯤ꯫ ꯁꯛꯇ ꯆꯨꯗ ꯋꯥꯠꯇ꯭ꯔꯕꯤ ꯂꯝ ꯌꯧꯕꯤꯅꯤ꯫ ꯇꯥꯗꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯑꯁꯦ ꯃꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ꯫ ꯄꯦꯅꯨ ꯁꯅꯥꯅꯨꯕꯨ ꯊꯥꯒꯠꯇꯨꯅ ꯉꯥꯡꯂꯛꯂꯤꯕ ꯑꯗꯨꯗ ꯀꯣꯏꯔꯦꯡꯁꯨ ꯍꯥꯏꯍꯧꯔꯒꯦ ꯃꯇꯥꯒꯨꯝ ꯏꯕꯦꯝꯃ ꯁꯅꯥꯅꯨꯁꯨ ꯐꯩ ꯍꯥꯏꯔꯤꯌꯦ꯫ ꯈꯨꯃꯟ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯥꯃꯨꯛ ꯇꯦꯟ ꯀꯥꯞꯄ ꯍꯩꯕꯗ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕꯗ ꯂꯣꯌꯨꯝꯕ ꯍꯥꯏꯗꯨꯅ ꯀꯟ ꯊꯧꯕꯗꯁꯨ ꯍꯥꯏꯅꯔꯤꯕꯅꯤ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡ꯫ ꯇꯥꯗꯅ ꯍꯦꯟꯅ ꯈꯪꯕꯤꯔꯤꯕꯗꯨꯅꯤ ꯑꯉꯣꯝ ꯅꯤꯡꯊꯧꯒꯤ ꯃꯇꯤꯛ ꯃꯒꯨꯟ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯗꯥꯏꯇ ꯃꯥꯒꯤ ꯃꯗꯣꯝ ꯄꯣꯛꯆꯕꯤ ꯃꯆꯥꯅꯤ꯫ ꯊꯪꯅꯕ ꯂꯩꯕꯥꯛ ꯐꯥꯎꯕ ꯃꯃꯤꯡ ꯂꯩꯔꯤꯕ ꯁꯅꯥꯅꯨꯅꯤ꯫ ꯑꯅꯤꯗꯨ ꯃꯥꯒꯤ ꯃꯤꯆꯪꯗ ꯂꯩꯗꯨꯅ ꯑꯅꯤ ꯑꯗꯨꯕꯨ ꯊꯥꯒꯠꯅꯔꯛꯏ꯫ ꯁꯅꯥꯅꯨ ꯉꯁꯥꯏ ꯃꯈꯩꯗꯤ ꯌꯦꯡꯂꯨꯗꯦ, ꯍꯧꯖꯤꯛꯇꯤ ꯂꯣꯌꯨꯝꯕꯒꯤ ꯃꯃꯥꯏ ꯃꯇꯦꯛ ꯑꯗꯨꯗ ꯃꯐꯝ ꯆꯥꯅ ꯃꯤꯕꯨ ꯁꯨꯝꯕ ꯃꯑꯣꯡꯗ ꯂꯩꯔꯤꯕ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠꯁꯤꯡ ꯑꯗꯨ ꯇꯞꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯎꯔꯛꯏ꯫ ꯁꯅꯥꯅꯨ ꯂꯣꯌꯨꯝꯕꯕꯨ ꯃꯅꯨꯡ ꯐꯥꯎꯕ ꯁꯤꯟꯕ ꯊꯨꯡꯅ ꯌꯦꯡꯂꯛꯏ꯫ ꯂꯣꯌꯨꯝꯕꯒꯤ ꯅꯨꯄꯥ ꯀꯨꯆꯨ ꯑꯗꯨꯒ ꯂꯨꯝ ꯂꯥꯎꯔꯕ ꯁꯕꯥꯟ ꯑꯃꯗꯤ ꯔꯥꯁꯤ ꯄꯨꯝꯕ ꯂꯣꯏꯅ ꯎꯔꯛꯏ꯫ ꯁꯅꯥꯅꯨ ꯂꯣꯌꯨꯝꯕꯕꯨ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯂꯒ ꯏꯁ, ꯅꯨꯄꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯑꯩꯗꯤ ꯉꯁꯥꯏ ꯃꯈꯩꯕꯨ ꯌꯦꯡꯂꯨꯗꯦ꯫ ꯑꯩꯒꯤ ꯍꯥꯏꯕ ꯃꯇꯝ ꯑꯗꯨ ꯂꯥꯛꯂꯕ ꯃꯥꯜꯂꯤ꯫ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯑꯩꯒꯤꯗꯃꯛ ꯊꯦꯡꯅꯍꯜꯂꯕ ꯃꯤꯁꯛ ꯂꯃꯥꯕꯨ꯫ ꯂꯣꯌꯨꯝꯕ ꯃꯥꯁꯨ ꯁꯅꯥꯅꯨꯒꯤ ꯃꯄꯨꯡ ꯐꯥꯔꯕ ꯐꯖꯔꯕ ꯍꯛꯆꯥꯡ, ꯔꯥꯁꯤꯅ ꯌꯣꯝꯂꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜ ꯑꯗꯨ ꯆꯣꯡꯕ ꯍꯦꯟꯀꯠꯂꯛꯏ꯫ ꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ, ꯈꯣꯌꯨꯝ ꯂꯥꯏꯒꯤ ꯃꯆꯥꯕꯨ ꯑꯣꯏꯔꯤꯒꯕ꯫ ꯑꯁꯨꯛ ꯆꯪꯈꯣꯟꯕꯤ ꯅꯨꯄꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯤ꯫ ꯂꯣꯌꯨꯝꯕ ꯌꯦꯡꯕꯗꯨ ꯄꯦꯟꯗ꯭ꯔꯗꯨꯅ ꯑꯃꯨꯛꯁꯨ ꯌꯦꯡꯅꯤꯡꯂꯗꯨꯅ ꯌꯦꯡꯊꯔꯨꯕꯗ ꯁꯅꯥꯅꯨ ꯂꯣꯌꯨꯝꯕꯕꯨ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯅꯤ ꯑꯗꯨ ꯃꯤꯠꯆꯥꯟꯅꯔꯦ꯫ ꯃꯍꯧꯁꯥꯅ ꯅꯨꯖꯥ ꯄꯥꯈꯪ ꯑꯅꯤ ꯃꯤꯠꯆꯥꯟꯅꯕꯁꯤ ꯀꯌꯥ ꯉꯝꯅꯖꯗꯦ꯫ ꯁꯅꯥꯅꯨ ꯃꯃꯤꯠ ꯑꯗꯨ ꯊꯝꯐꯝ ꯈꯪꯗ ꯀꯣꯌꯣꯠ ꯑꯣꯠꯇꯨꯅ ꯈꯥꯡꯏ꯫ ꯃꯃꯥꯏ ꯑꯗꯨꯗꯤ ꯁꯨꯝ ꯉꯥꯡꯁꯤꯟꯕ ꯍꯦꯜꯂꯛꯏ꯫ ꯁꯅꯥꯅꯨ ꯃꯥꯒꯤ ꯑꯁꯣꯟꯕ ꯈꯪꯈꯤꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯌꯥꯔꯦ, ꯑꯩꯕꯨ ꯊꯥꯕꯤꯔꯣ, ꯈꯣꯡꯅ ꯑꯣꯏꯅ ꯆꯠꯆꯔꯒꯦ꯫ ꯊꯥꯔꯣ ꯍꯥꯏꯔꯣ? ꯊꯥꯔꯣ꯫ ꯂꯣꯌꯨꯝꯕ ꯁꯅꯥꯅꯨꯕꯨ ꯇꯞꯅ ꯊꯥꯏ꯫ ꯁꯅꯥꯅꯨ ꯃꯅꯤꯡꯗ ꯂꯥꯛꯂꯤꯕ ꯄꯦꯅꯨꯗ ꯍꯥꯏ ꯄꯦꯅꯨ, ꯅꯪꯕꯨ ꯂꯥꯛꯑꯣ, ꯈꯔ ꯊꯨꯅ ꯂꯥꯛꯄ ꯀꯩꯗꯧꯒꯦ? ꯄꯦꯅꯨꯅ ꯂꯥꯎꯔꯛꯏ꯫ ꯍꯣ ꯏꯕꯦꯝꯃ, ꯂꯥꯛꯆꯔꯦ꯫ ꯅꯅꯥꯏ ꯑꯩꯈꯣꯏꯗꯤ ꯊꯥꯡꯕꯤꯅꯕ ꯃꯤꯁꯨ ꯂꯩꯇꯦꯗꯣ, ꯑꯗꯨꯅ ꯑꯉꯝꯕꯁꯦ ꯀꯥꯔꯛꯄꯗꯗꯤ ꯀꯌꯥ ꯋꯥꯔꯦ꯫ ꯁꯅꯥꯅꯨ ꯅꯣꯛꯆꯩ꯫ ꯑꯅꯤ ꯑꯗꯨ ꯀꯥꯔꯛꯂꯤꯕ ꯄꯦꯅꯨ ꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩ꯫ ꯃꯈꯣꯏꯒꯤ ꯄꯟꯊꯨꯡꯐꯝꯁꯨ ꯈꯤꯇ ꯉꯥꯏꯔꯕꯅꯤ꯫ ꯀꯣꯏꯔꯦꯡꯅ ꯃꯥꯁꯨ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯏꯕꯦꯝꯃꯗꯣ ꯊꯥꯡꯍꯟꯅꯤꯡꯂꯕꯗꯤ ꯉꯁꯥꯏꯅ ꯅꯅꯥꯏꯗ ꯍꯥꯏꯕꯗꯤ ꯌꯥꯗꯕ꯭ꯔꯣ? ꯑꯩꯅ ꯀꯣꯛ ꯊꯥꯡꯖꯅꯤꯗꯅ꯫ ꯇꯥꯗ, ꯑꯩꯈꯣꯏꯗꯤ ꯑꯉꯝ ꯑꯊꯧꯒꯤ ꯃꯆꯥꯁꯨ ꯑꯣꯏꯗꯕꯅꯤꯅ ꯋꯥꯐꯝ ꯑꯗꯨ ꯀꯔꯝꯅ ꯍꯦꯛꯇ ꯍꯥꯏꯕ ꯉꯝꯖꯒꯅꯤ? ꯇꯥꯗꯁꯨ ꯋꯥ ꯈꯪꯗꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩꯁꯨ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯐꯅ ꯀꯟꯅꯗꯤ ꯉꯥꯏꯖꯔꯝꯕꯅꯤ꯫ ꯁꯨꯡꯍꯥꯏꯁꯨ ꯍꯥꯏꯕꯤꯔꯛꯇꯦ꯫ ꯍꯧꯖꯤꯛꯇꯤ ꯌꯧꯗꯣꯔꯦꯁꯦ꯫ ꯀꯣꯏꯔꯦꯡ ꯇꯛꯁꯤ ꯁꯣꯟꯅ ꯄꯦꯅꯨ ꯃꯥꯁꯨ ꯁꯅꯥꯅꯨꯗꯒꯤ ꯀꯔꯤꯁꯨ ꯇꯥꯕ ꯅꯠꯇꯦ꯫ ꯁꯅꯥꯅꯨꯅ ꯃꯔꯥꯏꯕꯛ ꯈꯔ ꯐꯅ ꯍꯧꯈꯤꯕ ꯃꯗꯨꯗ ꯃꯥꯇꯕꯨ ꯍꯦꯟꯅ ꯉꯥꯟꯊꯣꯏꯈꯤꯕꯅꯤ꯫ ꯄꯦꯅꯨꯁꯨ ꯐꯗꯤ ꯐꯔꯥꯅ ꯌꯣꯝꯕꯤ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥꯅꯤ꯫ ꯏꯁ, ꯑꯩꯁꯦ ꯋꯥ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯍꯦꯛ ꯇꯥꯔꯦꯗꯅ꯫ ꯑꯗꯨꯕꯨ ꯏꯕꯦꯝꯃ, ꯈꯔꯁꯨ ꯋꯥꯠꯂꯤ, ꯊꯥꯡꯖꯒꯦ ꯅꯅꯥꯏ꯫ ꯄꯦꯅꯨ ꯀꯣꯏꯔꯦꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯏ꯫ ꯇꯥꯗ, ꯃꯊꯪꯗ ꯍꯦꯛ ꯊꯥꯡꯕꯤꯔꯨ, ꯉꯁꯤꯒꯤꯗꯤ ꯅꯅꯥꯎꯕꯨ ꯋꯥꯔꯧꯕꯤꯔꯅꯨ꯫ ꯀꯣꯏꯔꯦꯡ ꯄꯦꯅꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯍꯩꯅ ꯈꯨꯝꯂꯛꯄ ꯃꯇꯧ ꯑꯗꯨꯗ ꯃꯥꯁꯨ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯄꯦꯅꯨ ꯁꯅꯥꯅꯨꯗ ꯑꯃꯨꯛ ꯏꯕꯦꯝꯃ, ꯅꯅꯥꯏ ꯌꯧꯖꯔꯛꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯅꯥꯅꯨꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯆꯪꯁꯤꯜꯂꯤ꯫ ꯏꯕꯦꯝꯃ, ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯈꯔ ꯊꯨꯅ, ꯃꯤꯅ ꯈꯣꯡ ꯊꯥꯡꯐꯝ ꯐꯥꯎꯕ ꯂꯩꯇ꯭ꯔꯤ꯫ ꯈꯨꯔꯨꯝꯗꯅ ꯍꯜꯂꯛꯄ ꯇꯥꯔꯤ꯫ ꯄꯦꯅꯨ ꯃꯊ꯭ꯋꯥꯏ ꯋꯥꯖꯩ꯫ ꯈꯣꯡꯂꯩ ꯊꯨꯅ ꯀꯥꯈꯠꯂꯛꯏ꯫ ꯁꯅꯥꯅꯨꯅ ꯄꯦꯅꯨꯗ ꯄꯦꯅꯨ, ꯀꯩꯗꯧ ꯋꯥꯖꯔꯨꯅꯤ ꯅꯪꯅ? ꯑꯩꯁꯦ ꯑꯉꯣꯝ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯁꯅꯥꯅꯨꯅꯤꯅꯦ ꯁꯅꯥꯅꯨ꯫ ꯍꯣꯔꯦꯟ ꯅꯪꯅ ꯃꯌꯥꯝꯗ ꯑꯉꯣꯝ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯁꯅꯥꯅꯨ ꯂꯥꯛꯑꯦ ꯍꯥꯏꯅ ꯍꯟꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯒ ꯂꯣꯏꯔꯦ꯫ ꯃꯌꯥꯝꯅ ꯃꯔꯥꯏꯅ ꯍꯟꯗꯣꯛꯆꯔꯅꯤ꯫ ꯉꯝꯖꯔꯣꯏ꯫ ꯃꯤꯒꯤ ꯃꯊꯧ ꯑꯩꯅ ꯃꯨꯟꯕ ꯉꯝꯖꯔꯣꯏ꯫ ꯑꯗꯨꯗꯤ ꯅꯤꯉꯣꯜ ꯂꯥꯛꯄꯅ ꯍꯥꯏꯒꯗꯕ, ꯅꯤꯉꯣꯜ ꯂꯥꯛꯄꯅ ꯄꯥꯡꯒꯗꯕ ꯊꯕꯛꯅꯤ꯫ ꯃꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯄꯥꯕꯨꯡꯒꯤ ꯃꯤ ꯈꯔ ꯄꯨꯔꯛꯁꯦ ꯍꯥꯏꯕꯁꯨ
Ibema ningtambi pambaduna hek mayadedo. Haujikti kari sare. Sananu marau laina noi Benugi lengjumaduda thamduna. Apangbi adugi damakta waba haunabro. Ningol lakpabu henba leirisidi. Kana leiriba. Kana na yabirakadawriba. Yengbada kallo Sananu egi kumhai. Maningda lakliba anidu tananaba. Nanaw laibak thibidi ngasidi lai khurumba phangloi dawredo. Pabungnadi masi thokani haidana. Aibu mipu khona haibani. Lamhenbi oirubana lai khurumba phangloi dawredo. Koirengna hairibadu taraduna. Loyumba. Kaino ni moina hainaribasiba. Kari tawba yaurabazan. Khangdi. Aisu khalibani karino haina. He apangba. Nangi khangdi haibaduna yaba matam nate. Ngasigi tanglaba numit ase amuk hana lakadaba nate. Ahal lamana khudong chaba haiba ase anirak suna lakte hainaribaduni. Lao hanguse. Koireng thuna changsinki. Loyumba su inay. Koireng laisabi ani aduda. Ibema. Kari dawrabage aduk langtak naribaduba. Sananu khara petha sanarai aduga. Dada. Nanay aikhoidi laise. Khoirumba phangani haiba thazadre. Mi mayamsigi marakta. Aikhoi hana khurumge hainadi karamna haigani. Makhoibu ngairabasu numita khigani. Aduna pabungna nganglagani. Hoini ibema adubu karam tawsi haibagi. Sananudu amuk khara phinglapna. Aduna ne dada nakhoina ngasidi ningolakpa sabiru. Koireng Sananugi mataw aduda pakhatpa amasu yaurai. Koireng ningzing mangzing naduna. Hairibasibu ibema. Dada nachal khoigi mateng pangbagi pangba ngasi nongma asidadi adum pangbiru. Achan bin manay ama oina Benuna. Dada aikhoi ibemana hairibasi yabiyudo. Yengo mi mayam asina laisangdagi lenglakpa aduna si phawba yaurakledana. Masingairabadi pabungna aikhoibu soidana phukhiba tari. Koireng Loyumbada yenglai. Loyumba tingak tingmak wakal thoktana ingaw ngawna lay. Loyumba ma aduk hakna pangba midi natte. Adubu magi numit oiro haina tambanara khangde ngasidi ma ingaw ngawri. Koireng Loyumbagi mafamdagi pakhum amata khumlaktaba aduda. Adubu ibema. Aikhoina ningol lakpa saraga kari taw haribanu. Sananu haraurai. Aduga. Dada yamluba nateda. Dada khoina ningol lakpa saraga mayam asida aibo angom ningthaugi machani. Aibo hana laise khurum hanbiyu haina khara laubiyu hajabagi wani. Phare ibema. Ibema khoina adumna taw harabanina. Aina makna tawbadi kaya nungairaroi. Aidi ningthaukolda ngarungbagi pham paiduna lay haibase. Ayamba loina khangnarabani. Aduna aikhoigi Loyumbana hekta tawhalasi. Sananu khara nungaina. Nungaizareda dada. Aina pamjaba maksu maduni. Dada aidi. Tan khangbi Benuna Sananuda khujina lona siklai. Mana haigadawriba wadu khangduna. Sananu masu Benugi magul khangladuna wamakha amata khidre. Loyumba madi masado humang kangba haurakle ningol lakpa sani hairakpa aduda. Loyumba matha sana. Ibema aibu haigadrane. Madu kaya Benuna oina. Karigi haitani mayek changba posu nate adugibo. Aidi sanako nungsu kajaba nate. Ningthaukolgi machat ase. Aidi kaya khangsade. Loyumbana laithokadawre khanglabada Sananuna. Sinise wa haibabu khonjelado khara kalapna. Ho angom ningthaugi majai bema Sananu lai khurumba lai. Mayam khara hantokpiyo sikhak haibagi wani. Koirengsu haini kainu asibu arubasu nate. Mayam changduna Loyumba namduna yahalai. Loyumba mayam aduna ngamduna namdana ningolakpa sama tari. Loyumba mapi semi aduga. Phare. Mayamna tawdaba yade hairabanina pakhang laibak chang yengzarage. Loyumba mang thangduna chakhali aduga khonpham semduna. Hai. Lebak praja mayam. Angom ningthaugi maja ibema naitom pokchabi Sananu khongdoi hulakli. Mayam khara hantokpi. Mabu magi yathangni. Masida karigumba thawoidrabadi. Angom ningthaugi chairak phangani ko. Loyumba tasengna ngasidi ningolakpa mabudi Loyumbana hena manba henkre. Benu mathamoy adu penjaraduna. Sananu
ꯅꯤꯡꯉꯣꯜ ꯂꯥꯛꯄꯗꯤ ꯊꯥꯡꯉꯩꯃꯛ ꯁꯦꯡꯅ ꯂꯩꯔꯝꯂꯦꯗꯅ ꯑꯅꯤꯗꯣ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯛꯅꯩ ꯃꯌꯥꯝ ꯑꯗꯨꯁꯨ ꯂꯥꯎꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯍꯟꯇꯣꯛꯅꯩ ꯃꯌꯥꯝ ꯑꯗꯨꯁꯨ ꯁꯅꯥꯅꯨꯒꯤ ꯐꯖꯕ ꯑꯗꯣ ꯑꯃꯨꯛꯇꯪ ꯌꯦꯡꯖꯍꯧꯒꯦ ꯍꯥꯏꯗꯨꯅ ꯈꯨꯅꯤꯡ ꯀꯥꯡꯗꯨꯅ ꯌꯦꯡꯅꯩ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯁꯣꯟꯅꯩ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯃꯁꯤꯃꯛꯅ ꯑꯉꯣꯝ ꯅꯤꯡꯊꯧꯅ ꯅꯤꯡꯊꯧꯒꯨꯝꯅ ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯟꯕ ꯉꯝꯖꯕꯅꯤꯗꯅ ꯆꯥꯎꯊꯣꯛꯅ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯃꯨꯛ ꯊꯪꯅꯕ ꯂꯩꯕꯥꯛ ꯀꯌꯥꯒꯤ ꯅꯤꯡꯊꯧꯅ ꯇꯥꯂꯣꯏ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯍꯥꯏꯕ ꯇꯠꯇꯅ ꯂꯥꯛꯏꯕ ꯑꯁꯤꯗꯤ ꯃꯁꯤꯅꯅꯤꯗꯅ ꯑꯣꯟꯊꯣꯛꯅ ꯏꯪꯅ ꯐꯖꯩꯗ ꯃꯣꯏꯔꯥꯡꯒꯤ ꯊꯣꯏꯕꯤ ꯍꯥꯏꯕꯗꯨ ꯁꯅꯥꯅꯨꯒꯨꯝꯅ ꯐꯖꯔꯝꯒꯗ꯭ꯔꯥ ꯃꯌꯥꯝꯗꯣ ꯍꯥꯏꯔꯛꯂꯤꯕꯗꯨꯗ ꯑꯌꯦꯠ ꯑꯄꯟ ꯑꯃꯠꯇ ꯄꯤꯗꯅ ꯍꯟꯗꯣꯛꯅꯩ ꯁꯅꯥꯅꯨꯕꯨ ꯃꯌꯥ ꯀꯥꯕ ꯃꯈꯩ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯂꯦꯞꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯌꯦꯡꯗꯨꯅ ꯂꯣꯌꯨꯝꯕ ꯃꯇꯧ ꯑꯗꯨꯗ ꯀꯔꯤꯅꯣꯅꯦ ꯃꯌꯥꯝ ꯑꯁꯤꯅ ꯃꯌꯥꯒ ꯍꯌꯤꯡ ꯆꯪꯕ ꯐꯥꯎꯕ ꯈꯪꯅꯗ꯭ꯔꯤꯕ ꯑꯁꯤꯅ ꯆꯨꯝꯕ ꯇꯥꯔꯦ ꯃꯌꯥꯝꯅ ꯁꯅꯥꯅꯨꯒꯤ ꯐꯖꯕꯗ ꯉꯥꯎꯅꯩ ꯍꯥꯏꯕꯗꯣ ꯁꯅꯥꯅꯨ ꯃꯥꯁꯨ ꯉꯁꯥꯏꯗꯤ ꯄꯨꯡꯂꯥꯡ ꯂꯥꯡꯂꯝꯕ ꯃꯌꯥꯝ ꯑꯗꯨ ꯄꯨꯝꯅꯃꯛ ꯇꯣꯛꯈꯤ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯁꯪꯁꯥꯔ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯤꯡꯂꯦꯝꯕ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯔꯛꯏ ꯀꯌꯥꯗꯤ ꯏꯪꯅ ꯂꯦꯝꯅ ꯆꯪꯈꯣꯜꯂꯤ ꯁꯅꯥꯅꯨꯅ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯑꯁꯥꯡꯕ ꯑꯃꯨꯕ ꯋꯥꯏ ꯋꯥꯏ ꯂꯥꯎꯕ ꯑꯃꯒ ꯑꯃꯠꯇ ꯌꯦꯠꯅꯗꯅ ꯇꯥꯔꯤꯕ ꯃꯁꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯠꯄꯗꯗꯤ ꯏꯟꯗ꯭ꯔꯒꯤ ꯖꯒꯣꯏ ꯁꯥꯕꯤ ꯑꯞꯁꯔꯥꯅ ꯂꯥꯌꯥꯝ ꯃꯔꯛꯇ ꯐꯖꯕ ꯄꯨꯝꯕ ꯎꯍꯜꯂꯒꯦ ꯍꯥꯏꯅ ꯆꯠꯄꯗꯨ ꯃꯉꯥꯏ ꯁꯅꯥꯅꯨ ꯀꯌꯥꯗꯤ ꯃꯄꯨꯡ ꯐꯥꯔꯦ ꯈꯣꯡꯊꯥꯡ ꯑꯗꯨꯅ ꯋꯥꯍꯣꯡꯅ ꯅꯣꯝ ꯅꯣꯝ ꯆꯠꯄꯒꯨꯝꯅ ꯆꯠꯂꯛꯏ ꯐꯖꯔꯤꯉꯩ ꯃꯊꯛ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯈ꯭ꯔꯦ ꯂꯣꯌꯨꯝꯕ ꯃꯥꯁꯨ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯔꯦ ꯁꯅꯥꯅꯨ ꯁꯤꯜꯂꯤꯕ ꯄꯨꯝꯕ ꯃꯥꯏ ꯄꯥꯛꯇꯨꯅ ꯃꯈꯣꯏ ꯃꯔꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯗꯨꯅ ꯊꯣꯛꯃꯤꯟꯅꯔꯛꯏ ꯂꯣꯌꯨꯝꯕ ꯃꯥꯗꯤ ꯃꯁꯥ ꯑꯗꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯅ ꯎꯗ꯭ꯔꯦ ꯁꯅꯥꯅꯨ ꯃꯊꯃꯣꯏ ꯄꯦꯟꯖꯔꯕꯅꯤ ꯋꯥ ꯈꯪꯕꯤ ꯄꯦꯅꯨꯅ ꯍꯥꯏꯔꯛꯏ ꯇꯥꯗ ꯅꯈꯣꯏ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯋꯥ ꯂꯩꯇꯦ ꯇꯥꯗ ꯈꯣꯏꯕꯨ ꯀꯔꯤ ꯍꯥꯏꯔꯒ ꯊꯥꯒꯠꯀꯗꯕꯅꯣ ꯈꯪꯖꯗ꯭ꯔꯦ ꯀꯣꯏꯔꯦꯡꯅ ꯀꯥꯏꯗꯦꯗ ꯏꯕꯦꯝꯃ ꯈꯣꯏꯅ ꯅꯤꯡꯕ ꯊꯨꯡꯖꯕꯁꯦ ꯎꯕꯗ ꯑꯩꯈꯣꯏꯗꯤ ꯍꯦꯟꯅ ꯑꯗꯨꯝ ꯍꯔꯥꯎꯖꯔꯦ ꯂꯥꯏꯅ ꯄꯤꯕ ꯕꯣꯔꯗꯒꯤ ꯅꯈꯣꯏꯅ ꯄꯦꯟꯕ ꯑꯁꯤꯅ ꯍꯦꯟꯅ ꯃꯍꯦꯟꯈ꯭ꯔꯦ ꯁꯅꯥꯅꯨ ꯂꯣꯌꯨꯝꯕꯗ ꯌꯦꯡꯗꯨꯅ ꯑꯗꯨꯕꯨ ꯇꯥꯗ ꯑꯃꯁꯤꯗꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯉꯁꯥꯏꯗꯒꯤ ꯋꯥ ꯂꯥꯡꯁꯨ ꯑꯃꯠꯇ ꯉꯥꯡꯈꯤꯗ꯭ꯔꯤ ꯍꯣꯏꯅꯦ ꯂꯣꯌꯨꯝꯕ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯅꯁꯥꯒ ꯉꯝꯂꯛꯇ꯭ꯔꯕ ꯂꯣꯌꯨꯝꯕ ꯇꯞꯅ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯑꯩꯅ ꯅꯤꯡꯉꯣꯜ ꯂꯥꯛꯄ ꯁꯥꯔꯨꯕꯗꯣ ꯑꯉꯣꯝ ꯅꯤꯡꯊꯧ ꯑꯃꯗꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯤ ꯇꯥꯈ꯭ꯔꯕꯗꯤ ꯗꯟꯗꯤ ꯄꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯄꯨꯛꯅꯤꯡ ꯑꯁꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯖꯗ꯭ꯔꯤ ꯁꯅꯥꯅꯨ ꯂꯣꯌꯨꯝꯕꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯑꯗꯨꯗ ꯅꯣꯛꯇꯨꯅ ꯍꯩꯃꯥ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯉꯁꯥꯏꯗꯒꯤ ꯔꯥꯍꯨꯅ ꯎꯝꯈꯤꯕꯒꯨꯝꯅ ꯏꯃꯛ ꯃꯛꯁꯤꯜꯂꯤ ꯍꯥꯏꯅ ꯈꯜꯂꯤꯕꯗꯣ ꯍꯣ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯃꯇ ꯋꯥꯕꯤꯔꯨꯅꯣ ꯅꯅꯥꯏ ꯑꯩꯅ ꯗꯟꯗꯤꯒꯤ ꯃꯍꯨꯠꯇ ꯃꯅꯥ ꯆꯥꯎꯅ ꯄꯤꯍꯟꯒꯦ ꯋꯥꯔꯨꯒꯅꯨ ꯏꯕꯨꯡꯉꯣ ꯏꯕꯦꯝꯃꯅꯗꯤ ꯍꯥꯏꯔꯤꯕ ꯑꯉꯣꯝ ꯅꯤꯡꯊꯧꯕꯨ ꯉꯝꯕ ꯑꯉꯝꯕꯅꯤ ꯅꯅꯥꯏ ꯑꯩꯈꯣꯏꯗꯤ ꯃꯤꯆꯪ ꯁꯪꯒ ꯂꯩꯖꯕꯁꯨ ꯅꯠꯇꯦ ꯏꯃꯥꯒ ꯑꯩꯒ ꯈꯛꯇ ꯂꯩꯖꯕꯅꯤ ꯑꯗꯨꯅ ꯊꯋꯥꯏ ꯋꯥꯗꯕ ꯉꯝꯗꯦ ꯁꯅꯥꯅꯨ ꯂꯣꯌꯨꯝꯕꯒꯤ ꯃꯅꯥꯛꯇ ꯈꯔ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯍꯣ ꯇꯥꯗ ꯑꯗꯨꯒꯤꯗꯃꯛ ꯅꯅꯥꯏꯅ ꯐꯅꯅꯕ ꯂꯣꯏꯅ ꯁꯤꯟꯖꯒꯦ ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯕꯤꯔꯛꯑꯣ ꯁꯅꯥꯅꯨ ꯇꯔꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕ ꯅꯨꯄꯤꯅꯤ ꯂꯣꯌꯨꯝꯕꯅ ꯄꯥꯈꯠꯂꯦ ꯈꯪꯂꯗꯨꯅ ꯋꯥ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯏ ꯇꯥꯗ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯅꯩꯗꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯑꯥꯔꯊ ꯑꯃ ꯂꯩ ꯍꯥꯏꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯂꯤꯕ ꯂꯥꯏ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯑꯌꯥꯝꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤꯅ ꯈꯔ ꯌꯥꯝꯅ ꯎꯏ ꯅꯅꯥꯏ ꯑꯩꯈꯣꯏꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕꯁꯨ ꯂꯥꯛꯆꯕꯅꯤ ꯃꯔꯝ ꯇꯥꯛꯄꯤꯌꯨꯗꯣ ꯀꯣꯏꯔꯦꯡ ꯃꯉꯛ ꯅꯣꯝꯃꯤ ꯑꯗꯨꯒ ꯆꯨꯝꯃꯤ ꯏꯆꯜꯅ ꯍꯥꯏꯕꯗꯣ ꯑꯩꯅ ꯇꯥꯕꯗ ꯑꯁꯨꯝꯅ ꯍꯥꯏꯅꯕ ꯇꯥꯏ ꯊꯥꯏꯅ ꯅꯤꯡꯊꯧ ꯁꯨꯇꯥꯡ 12ꯔꯛ ꯁꯨꯕꯗ ꯑꯣꯟꯈꯤꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯦꯂꯣꯏ ꯂꯪꯃꯥꯏ ꯆꯤꯡꯗ ꯃꯁꯥꯕꯤ ꯄꯦꯇꯉꯥ ꯂꯧꯗꯨꯅ ꯂꯩꯈꯤ ꯍꯥꯏ ꯃꯇꯝ ꯑꯗꯨꯒ ꯀꯥꯟꯅ ꯀꯣꯅꯨꯡꯗꯅ ꯃꯄꯥꯕꯨꯡ ꯎꯔꯥꯀꯣꯟ ꯊꯧꯕꯅ ꯄꯥꯜꯂꯤ ꯍꯥꯏꯗꯣ ꯑꯗꯨꯒ ꯁꯦꯂꯣꯏ ꯂꯪꯃꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯎꯔꯥꯀꯣꯟ ꯊꯧꯕꯒꯤ ꯂꯝ ꯐꯥꯎꯗꯨꯅ ꯂꯥꯟꯗꯅ ꯆꯠꯄꯗ ꯇꯥꯛꯂꯝꯗꯦ ꯍꯥꯏꯅ ꯁꯥꯎꯗꯨꯅ ꯂꯥꯟ ꯍꯜꯂꯛꯄꯗ ꯁꯦꯂꯣꯏ प्रजाꯕꯨ ꯇꯨꯝꯅ ꯍꯥꯠꯈꯤ ꯍꯥꯏ ꯑꯅꯤ ꯃꯔꯤ ꯍꯤꯡꯍꯧꯕ ꯑꯗꯨꯅ ꯁꯦꯂꯣꯏ ꯅꯤꯡꯊꯧꯗ ꯇꯝꯈꯤ ꯎꯔꯥꯀꯣꯟ ꯊꯧꯕꯒꯤ ꯃꯊꯛꯇ ꯂꯥꯟꯕꯨ ꯇꯥꯕ ꯉꯝꯗ꯭ꯔꯕ ꯁꯦꯂꯣꯏ ꯆꯤꯡꯗ ꯂꯩꯔꯤꯕ ꯃꯆꯥ ꯅꯥꯎꯊꯤꯡꯈꯣꯡꯗ ꯂꯃꯟ ꯈꯨꯝꯅꯅꯕ ꯍꯣꯠꯅꯈꯤ ꯍꯥꯏ ꯄꯦꯇꯉꯥꯅ ꯃꯄꯨꯔꯣꯏꯕꯕꯨ ꯂꯧꯅ ꯂꯩꯅ ꯀꯨꯏꯖꯗ꯭ꯔꯤ ꯌꯨꯝꯕꯥꯜꯂꯣꯟꯒꯤ ꯅꯨꯡꯉꯥꯏꯕ ꯀꯔꯤꯁꯨ ꯐꯪꯗ꯭ꯔꯤ ꯃꯥꯗꯤ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯠꯄꯤꯒꯅꯨ ꯍꯥꯏꯅ ꯐꯅ ꯀꯟꯅ ꯍꯥꯏꯖꯈꯤ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯔꯒ ꯃꯥꯒꯤ ꯋꯥ ꯑꯗꯣ ꯀꯅꯥꯅꯁꯨ ꯇꯥꯈꯤꯗꯦ ꯂꯧꯁꯤꯡ ꯆꯥꯎꯕꯤ ꯄꯦꯇꯉꯥꯅ ꯌꯥꯔꯣꯏ ꯈꯪꯂꯗꯨꯅ
ꯃꯄꯨꯔꯣꯏꯕꯒꯤ ꯊꯋꯥꯏ ꯀꯟꯖꯅꯕ ꯁꯦꯂꯣꯏ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯗ ꯋꯥꯡꯂꯩꯌꯨ ꯑꯉꯧꯕ ꯂꯩ ꯊꯛꯄꯤꯈꯣ ꯆꯥꯅꯅꯕ ꯂꯥꯡꯖꯔꯛꯀꯦ ꯑꯔꯣꯏꯕ ꯅꯨꯃꯤꯠꯀꯤ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯖꯈꯤꯒꯦ ꯍꯥꯏꯗꯨꯅ ꯈꯥꯝꯗꯨꯅ ꯊꯝꯈꯤ꯫ ꯄꯦꯇꯉꯥꯅ ꯄꯥꯟꯒꯤ ꯃꯍꯨꯠꯇ ꯅꯨꯡ ꯑꯣꯏꯅ ꯐꯨꯠꯈꯤ ꯍꯥꯏꯗ ꯋꯥꯡꯂꯩꯌꯨ ꯑꯉꯧꯕ ꯄꯤꯊꯛꯇꯨꯅ ꯉꯥꯎꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯁꯥꯒꯤ ꯊꯥꯡꯂꯦꯟ ꯃꯥꯒꯤ ꯐꯨꯔꯤꯠ ꯀꯨꯗꯥꯝ ꯄꯥꯟꯗꯨꯅ ꯁꯔꯤ ꯋꯥꯁꯛꯅꯈꯤ ꯍꯥꯏꯗꯨ ꯅꯥꯎꯊꯤꯡꯈꯣꯡꯅ ꯀꯪꯂꯩꯗ ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯇꯣꯡꯂꯕ ꯀꯥꯟꯗ ꯄꯦꯇꯉꯥꯕꯨ ꯂꯩꯃꯔꯦꯝꯕꯤ ꯐꯝꯊꯣꯜ ꯍꯥꯞꯀꯅꯤ ꯍꯥꯏꯗꯨ ꯁꯔꯤ ꯋꯥꯁꯛꯅꯗꯨꯅ ꯌꯨꯝꯒꯤ ꯐꯛꯂꯥꯡ ꯍꯣꯒꯥꯏꯗꯨꯅ ꯂꯨꯋꯥꯡ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯊꯥꯈꯤ ꯍꯥꯏꯗꯨ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯥꯎꯊꯤꯡꯈꯣꯡꯅ ꯄꯦꯇꯉꯥꯕꯨ ꯀꯟꯈꯤ꯫ ꯀꯥꯏꯅꯊꯪꯗ ꯅꯤꯡꯊꯧ ꯑꯣꯏꯔꯕ ꯀꯥꯟꯗ ꯄꯦꯇꯉꯥꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯥꯕꯤꯕꯨ ꯊꯤꯔꯨꯗꯨꯅ ꯃꯥꯒꯤ ꯑꯣꯏ ꯊꯪꯕ ꯇꯥꯡꯕꯜꯗ ꯂꯨꯋꯥꯡ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯐꯝꯗꯨꯅ ꯂꯩꯈꯤ ꯍꯥꯏ꯫ ꯄꯦꯇꯉꯥꯅ ꯀꯥꯎꯖꯟ ꯊꯤꯅ ꯀꯥꯎꯏ ꯍꯥꯏꯅꯈꯤꯕ ꯋꯥꯕꯨ ꯍꯥꯏꯅ ꯃꯤꯀꯞꯈꯤ ꯍꯥꯏꯅꯩ꯫ ꯅꯥꯎꯊꯤꯡꯈꯣꯡꯅ ꯃꯥꯗꯤ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯛꯄꯅꯤ ꯃꯥꯗꯤ ꯃꯃꯥꯒꯨꯝꯕꯅꯤ ꯍꯥꯏꯅ ꯃꯃꯥꯒꯤ ꯐꯝꯕꯥꯜ ꯌꯦꯠ ꯊꯪꯕ ꯇꯥꯡꯒꯜꯗ ꯐꯝꯃꯨ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯄꯦꯇꯉꯥ ꯊꯧꯖꯤꯡ ꯆꯥꯗꯅ ꯌꯥꯀꯨꯝꯕꯤ ꯋꯥꯡꯂꯩ ꯊꯛꯇꯅ ꯌꯨꯌꯤꯡꯕꯤ ꯉꯥꯏꯔꯣꯏ ꯇꯥꯡꯗꯅ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯨ ꯇꯥꯈꯤ꯫ ꯄꯦꯇꯉꯥ ꯍꯥꯏꯔꯤꯕꯗꯨ ꯌꯥꯗ꯭ꯔꯗꯨꯅ ꯃꯄꯥꯝ ꯂꯝꯗꯝ ꯁꯦꯂꯣꯏꯗꯁꯨ ꯍꯟꯗ ꯃꯄꯨꯔꯣꯏꯕꯒꯤ ꯃꯥꯡ ꯑꯗꯨꯗ ꯊꯋꯥꯏ ꯊꯥꯗꯨꯅ ꯌꯨꯝꯖꯥꯎ ꯂꯥꯏꯔꯦꯟꯕꯤ ꯑꯣꯟꯈꯤ ꯍꯥꯏ꯫ ꯅꯥꯎꯊꯤꯡꯈꯣꯡꯅ ꯃꯗꯨꯕꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯃꯁꯥꯕꯤꯒꯤ ꯑꯋꯥꯕ ꯑꯗꯨ ꯀꯥꯎꯖꯅꯕ ꯍꯥꯏꯗꯨꯅ ꯂꯝꯇꯥꯒꯤ 29 ꯄꯥꯟꯕ ꯆꯤꯡꯊꯥꯎꯅ ꯁꯥꯠꯄ ꯀꯥꯟꯗ ꯃꯐꯝ ꯑꯁꯤꯗ ꯏꯔꯨꯞꯈꯤ ꯍꯥꯏꯗꯨ ꯃꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤꯅꯤ꯫ ꯁꯅꯥꯅꯨ ꯋꯥꯔꯤꯗꯨꯗ ꯃꯥꯗꯤ ꯆꯥꯅꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯈꯤꯗ꯭ꯔꯦ ꯁꯅꯥꯅꯨ ꯃꯄꯤ ꯐꯥꯎꯕ ꯇꯥꯔꯛꯏ ꯑꯗꯨꯒ ꯅꯨꯄꯥ ꯑꯣꯏꯕ ꯅꯈꯣꯏꯁꯦ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯅꯁꯥꯒꯤꯗ ꯑꯣꯏꯖꯕ ꯊꯤꯔꯛꯄ ꯖꯥꯠ ꯑꯣꯏꯔꯦ ꯀꯣꯏꯔꯦꯡ ꯅꯣꯛꯏ ꯑꯗꯨꯒ ꯏꯆꯜꯗꯤ ꯆꯥꯅꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯕ ꯑꯣꯏꯔꯦ ꯋꯥꯔꯤꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛ ꯃꯥꯅ ꯇꯧꯈꯤꯕ ꯑꯗꯨꯁꯨ ꯌꯥꯗꯗꯨꯅ ꯇꯧꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯃꯤꯑꯣꯏꯕꯅ ꯐꯅ ꯑꯔꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯔꯕꯁꯨ ꯊꯕꯛ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯑꯩꯈꯣꯏꯅ ꯈꯪꯕꯕꯨ ꯑꯣꯏꯔꯣ ꯈꯪꯗꯕꯕꯨ ꯑꯣꯏꯔꯣ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯀꯅꯥꯁꯨ ꯐꯠꯇꯕ ꯇꯧꯅꯤꯡꯕ ꯅꯠꯇꯦ ꯃꯥꯅ ꯄꯦꯇꯉꯥꯕꯨ ꯅꯨꯡꯁꯤꯗꯕ ꯑꯣꯏꯔꯝꯂꯕꯗꯤ ꯀꯔꯤꯒꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯂꯩꯔꯝꯒꯅꯤ ꯃꯥꯒꯤ ꯑꯇꯣꯞꯄ ꯇꯥꯂꯣꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯅꯤꯡꯁꯤꯡ ꯊꯧꯗꯣꯛꯇꯤ ꯄꯥꯡꯊꯣꯛꯇ꯭ꯔꯗꯨꯅ ꯄꯦꯇꯉꯥꯒꯤꯗꯃꯛꯇ ꯇꯧꯔꯤꯕ ꯑꯁꯤꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯊꯨꯡꯅꯗꯕ ꯅꯨꯡꯁꯤꯕꯁꯦ ꯑꯋꯥꯕꯅ ꯄꯣꯂꯣꯏ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯅꯤꯡꯁꯤꯡ ꯈꯨꯕꯝꯒ ꯑꯃꯠꯇ ꯄꯥꯝꯖꯗꯦ ꯀꯩꯁꯨ ꯇꯧꯕꯤꯒꯅꯨ ꯑꯩꯗꯤ ꯅꯨꯡꯁꯤꯕꯅ ꯍꯦꯟꯅ ꯂꯨꯝꯅ ꯃꯥꯡꯗ ꯊꯝꯂꯒ ꯄꯨꯝꯅꯃꯛ ꯊꯦꯡꯅꯕ ꯄꯥꯝꯖꯩ ꯃꯗꯨꯅꯕꯨ ꯏꯁꯣꯔꯒꯤ ꯆꯩꯔꯥꯛ ꯐꯪꯗꯨꯅ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯐꯥꯎꯕ ꯃꯁꯥꯕꯤ ꯄꯦꯇꯉꯥꯒꯤ ꯅꯨꯡꯁꯤ ꯃꯩꯔꯤꯅ ꯆꯥꯛꯈ꯭ꯔꯤꯕꯁꯤꯗꯤ ꯂꯥꯏꯅ ꯄꯤꯕ ꯈꯔꯃꯗꯤꯅꯦ ꯇꯞꯄꯤ ꯍꯥꯏꯅꯕꯅꯤ ꯏꯕꯦꯝꯃ ꯂꯥꯟꯗꯕ ꯄꯦꯇꯉꯥꯗꯤ ꯉꯁꯤ ꯐꯥꯎꯕ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯅꯤꯡꯕꯤ ꯐꯤꯗꯝꯒꯤ ꯃꯁꯛ ꯂꯧꯗꯨꯅ ꯍꯧꯔꯛꯂꯤꯕꯁꯤꯡꯅ ꯉꯁꯤ ꯐꯥꯎꯕ ꯁꯣꯟꯅꯔꯤꯕ ꯑꯁꯤꯗꯤ ꯑꯩꯗꯤꯅꯦ ꯇꯥꯗ ꯅꯨꯡꯁꯤꯕꯗ ꯇꯨꯁꯣꯟ ꯃꯥꯟꯁꯣꯟꯅꯕꯁꯦ ꯄꯥꯝꯖꯗꯦ ꯊꯃꯣꯏ ꯑꯅꯤ ꯂꯣꯡꯗꯅ ꯅꯨꯡꯁꯤꯖꯕ ꯅꯤꯡꯖꯕ ꯃꯗꯨꯅ ꯃꯥꯡꯗ ꯊꯝꯂꯒ ꯊꯃꯣꯏꯅ ꯋꯥꯈꯜꯅ ꯅꯤꯡꯂꯛꯄꯗꯣ ꯑꯌꯦꯠ ꯑꯄꯟ ꯑꯃꯨꯛ ꯄꯤꯔꯨꯗꯅ ꯄꯥꯡꯊꯣꯛꯅꯤꯡꯏ ꯊꯃꯣꯏꯒꯤ ꯃꯄꯨ ꯑꯗꯨꯕꯨꯅ ꯅꯝꯁꯤꯟꯗꯨꯅ ꯋꯥꯈꯜꯅ ꯌꯩꯈꯥꯏꯔꯛꯂꯤꯕ ꯅꯝꯈꯥꯏꯔꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯠꯄ ꯄꯥꯝꯖꯗꯦ ꯅꯨꯡꯁꯤꯕꯒꯤ ꯃꯐꯝꯗ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯗꯣꯁ ꯄꯥꯞ ꯂꯩꯇꯦ ꯍꯥꯏꯅꯩ ꯊꯃꯣꯏ ꯁꯦꯡꯅꯕꯨ ꯇꯧꯔꯕꯗꯤ ꯆꯨꯝꯃꯤ ꯏꯕꯦꯝꯃ ꯑꯗꯨꯕꯨ ꯅꯪ ꯑꯩꯅ ꯈꯟꯕ ꯋꯥꯈꯜ ꯑꯁꯤꯅꯗꯤ ꯑꯁꯨꯝꯅ ꯈꯜꯂꯨ ꯍꯥꯏꯕꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯒꯅꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯁꯃꯥꯖ ꯑꯁꯨꯝꯅ ꯊꯥꯏꯅꯗꯒꯤꯁꯨ ꯂꯩꯔꯛꯇꯦ ꯃꯇꯝ ꯑꯗꯨꯗ ꯍꯦꯟꯅ ꯌꯥꯝꯅ ꯀꯜꯂꯤ ꯍꯥꯏ ꯊꯥ ꯂꯥꯟꯗ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯏꯪꯅ ꯇꯞꯅ ꯂꯩꯈꯤꯗꯦ ꯍꯥꯏꯅꯩ ꯑꯅꯤ ꯑꯗꯨ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯃꯥꯒꯤ ꯍꯩꯅꯕꯤ ꯄꯨꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯄꯦꯅꯨꯅ ꯃꯔꯛ ꯊꯠꯇꯨꯅ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯏꯇꯥ ꯏꯕꯦꯝꯃꯗꯤ ꯅꯍꯥꯟ ꯃꯈꯩꯕꯨ ꯈꯪꯖꯔꯨꯗꯦ ꯅꯨꯡꯁꯤ ꯂꯝꯕꯤꯒꯤ ꯋꯥꯔꯤ ꯊꯃꯣꯏꯒꯤ ꯑꯀꯟꯕ ꯑꯆꯦꯠꯄ ꯂꯩꯔꯝꯂꯤꯕ ꯑꯣꯏꯔꯦ ꯑꯩꯗꯤ ꯏꯄꯪ ꯄꯪꯅ ꯂꯩꯖꯕ ꯑꯣꯏꯅ ꯈꯜꯂꯨꯏ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯑꯔꯥꯟꯕ ꯇꯥꯔꯕ ꯃꯄꯨꯒꯤ ꯄꯨꯛꯅꯤꯡ ꯈꯪꯗꯕꯤ ꯃꯅꯥꯏ ꯍꯥꯏꯕꯗꯣ ꯑꯩ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥ ꯑꯃꯨꯛ ꯅꯣꯛꯃꯤꯟꯅꯩ ꯄꯦꯅꯨ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯔꯤꯕ ꯚꯥꯕꯣꯛ ꯑꯃ ꯑꯣꯏꯅ ꯀꯣꯏꯔꯦꯡꯗꯁꯨ ꯇꯥꯗꯁꯨ ꯋꯥꯔꯤ ꯂꯤꯕ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦ ꯉꯥꯔꯨꯡ ꯃꯐꯝꯒꯤ ꯃꯍꯨꯠꯇ ꯋꯥꯔꯤ ꯂꯤꯕ ꯄꯟꯗꯤꯠ ꯑꯣꯏꯅ ꯍꯥꯞꯄ ꯌꯥꯔꯦ ꯑꯍꯨꯝꯕꯗꯨ ꯋꯥꯔꯤ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯔꯦ ꯂꯥꯛꯈꯤꯕ ꯃꯇꯝꯗꯗꯤ ꯋꯥꯔꯤ ꯌꯥꯎꯗ ꯀꯪꯅ ꯂꯥꯛꯈꯤꯕꯒꯤꯔ ꯈꯪꯗꯦ ꯀꯌꯥ ꯋꯥꯈꯤ ꯍꯧꯖꯤꯛꯇꯤ ꯀꯌꯥ ꯅꯨꯡꯉꯥꯏꯔꯦ ꯂꯝꯕꯤꯁꯨ ꯇꯤꯟꯁꯤꯟꯕꯒꯨꯝ ꯈꯜꯂꯦ ꯑꯁꯨꯝ ꯂꯥꯛꯄꯅ ꯁꯅꯥꯅꯨꯒꯤ ꯃꯌꯨꯝ ꯌꯧꯔꯛꯀꯗꯧꯔꯦ ꯀꯣꯏꯔꯦꯡꯅ ꯁꯅꯥꯅꯨꯗ
Ibema, ꯑꯩꯈꯣꯏꯕꯨ ꯏꯕꯦꯝꯃ ꯈꯣꯏꯒꯤ ꯌꯨꯝꯗ ꯆꯪꯖꯔꯛꯑꯣ ꯍꯥꯏꯕ꯭ꯔꯥ? ꯇꯥꯗ ꯃꯅꯥ ꯂꯧꯈꯤꯁꯦ ꯍꯥꯏꯔꯒ ꯀꯣꯏꯔꯦꯡ ꯍꯔꯥꯎꯏ ꯂꯣꯌꯨꯝꯕ ꯃꯥꯗꯤ ꯏꯄꯥ ꯄꯥꯈꯠꯂꯦ ꯃꯁꯥꯗꯣ ꯂꯣꯌꯨꯝꯕ ꯀꯣꯏꯔꯦꯡꯗ ꯅꯥꯁꯣꯟ ꯄꯤꯛꯅ ꯍꯥꯏꯔꯛꯏ ꯀꯣꯏꯔꯦꯡ ꯆꯠꯂꯁꯤ ꯌꯨꯝꯗ ꯑꯩ ꯏꯁꯥꯁꯤ ꯅꯤꯛꯄꯗ ꯌꯥꯗ꯭ꯔꯦ ꯀꯣꯏꯔꯦꯡ ꯅꯣꯛꯏ ꯑꯗꯨꯒ ꯍꯦ ꯑꯄꯪꯕ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯅꯪꯒꯤ ꯅꯨꯃꯤꯠ ꯁꯨꯔꯕꯅꯤ ꯂꯥꯛꯑꯣ ꯀꯩꯁꯨ ꯇꯧꯔꯣꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯦ ꯅꯪꯒꯤꯗꯃꯛ ꯏꯁꯣꯔꯅ ꯄꯤꯔꯛꯑꯕꯅꯤ ꯁꯅꯥꯅꯨꯅ ꯑꯅꯤ ꯑꯗꯨꯗ ꯇꯥꯗ ꯅꯈꯣꯏ ꯁꯤꯗ ꯉꯥꯏꯍꯥꯛꯇ ꯐꯝꯕꯤꯔꯝꯃꯨ ꯑꯩ ꯄꯥꯕꯨꯡꯗ ꯋꯥ ꯍꯥꯏꯔꯨꯈꯤꯒꯦ ꯑꯅꯤꯗꯣ ꯍꯥꯏꯔꯤꯕ ꯃꯈꯩ ꯑꯗꯨꯝ ꯌꯥꯔꯦ ꯃꯔꯝ ꯃꯣꯛꯄꯗꯧꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯍꯧꯔꯦ ꯁꯅꯥꯅꯨ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯆꯪꯁꯤꯜꯂꯛꯏ ꯑꯉꯣꯝ ꯅꯤꯡꯊꯧ ꯃꯅꯥꯏ ꯃꯁꯜ ꯀꯌꯥꯒ ꯊꯧꯒꯜ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯉꯣꯝ ꯅꯤꯡꯊꯧꯅ ꯃꯆꯥꯗ ꯏꯃꯥꯏ ꯁꯅꯥ ꯏꯆꯥꯗꯤ ꯑꯁꯨꯛ ꯉꯟꯅ ꯍꯜꯂꯛꯂꯕꯗꯤ ꯀꯝꯗꯧꯔꯦ ꯁꯅꯥꯅꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯄꯥꯕꯨꯡ ꯑꯉꯣꯝ ꯅꯤꯡꯊꯧ ꯃꯆꯥꯒꯤ ꯃꯆꯠ ꯈꯪꯕ ꯋꯥꯍꯩ ꯑꯃ ꯍꯥꯏꯕꯗ ꯋꯥꯍꯩ ꯑꯗꯨꯒꯤ ꯑꯥꯊ꯭ꯔ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯍꯟꯕ ꯉꯝꯕ ꯑꯉꯣꯝ ꯅꯤꯡꯊꯧꯅꯤ ꯃꯆꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯒꯗꯧꯔꯦ ꯍꯥꯏꯕ ꯑꯉꯣꯝ ꯅꯤꯡꯊꯧ ꯈꯪꯏ ꯃꯆꯥꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯆꯥꯒꯤ ꯈꯨꯀꯧ ꯑꯁꯤꯗꯤ ꯃꯔꯧ ꯂꯩ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯏꯆꯥꯅ ꯀꯔꯤ ꯄꯥꯝꯂꯤꯕ ꯁꯅꯥꯅꯨ ꯄꯥꯛ ꯍꯦꯛ ꯈꯨꯝꯗꯦ ꯄꯦꯅꯨꯁꯨ ꯑꯗꯨ ꯃꯉꯥꯏ ꯃꯔꯧ ꯂꯩꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩ ꯑꯉꯣꯝ ꯅꯤꯡꯊꯧ ꯄꯦꯅꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯏꯄꯥ ꯄꯦꯅꯨ ꯀꯔꯤꯅꯣꯅꯦ ꯍꯥꯏꯌꯨꯅꯦ ꯏꯆꯥꯅ ꯄꯥꯝꯕꯁꯤꯡꯗꯣ ꯏꯄꯥꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯍꯥꯏꯌꯨ ꯄꯦꯅꯨ ꯈꯔ ꯇꯞꯅ ꯄꯥꯕꯨꯡ ꯋꯥꯒꯤ ꯋꯥꯔꯝꯗꯤ ꯏꯇꯥ ꯏꯕꯦꯝꯃꯅ ꯃꯌꯦꯛ ꯁꯦꯡꯂꯅꯤ ꯏꯇꯥꯅ ꯑꯣꯏꯅ ꯍꯥꯏꯖꯔꯁꯅꯨ ꯏꯄꯥꯒꯤ ꯁꯅꯥꯅꯨ ꯍꯥꯏꯌꯨꯅꯦ ꯏꯆꯥꯅ ꯑꯄꯥꯝꯕꯗꯣ ꯀꯔꯤꯅꯣ ꯁꯅꯥꯅꯨ ꯃꯔꯩ ꯈꯔ ꯀꯣꯟꯁꯤꯟꯅꯗꯨꯅ ꯄꯥꯕꯨꯡ ꯅꯆꯥꯗꯤ ꯉꯁꯤ ꯑꯣꯟꯊꯣꯛꯄ ꯑꯃ ꯇꯧꯈ꯭ꯔꯦ ꯏꯄꯥꯅ ꯍꯥꯏꯕ ꯌꯥꯗꯕꯒꯤ ꯂꯝꯕꯤꯒꯤ ꯆꯩꯔꯥꯛ ꯑꯗꯨ ꯐꯪꯂꯤꯗꯣ ꯄꯥꯕꯨꯡꯅ ꯏꯅꯥꯏ ꯏꯁꯦꯜ ꯈꯔ ꯂꯣꯏꯅ ꯈꯣ ꯍꯥꯏꯕꯗꯣ ꯍꯦꯛ ꯌꯥꯔꯝꯂꯕꯗꯤ ꯐꯒꯗꯕ ꯉꯁꯤ ꯊꯣꯛꯂꯤꯕꯁꯦ ꯊꯣꯛꯂꯝꯂꯣꯏꯗꯕꯅꯤ ꯑꯉꯣꯝ ꯅꯤꯡꯊꯧ ꯄꯥꯈꯠꯂꯛꯏ ꯈꯔ ꯐꯤꯡꯅ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯏꯆꯥꯗ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯛꯄ ꯃꯄꯥ ꯑꯉꯣꯝ ꯅꯤꯡꯊꯧ ꯑꯩ ꯂꯩꯔꯤꯉꯩꯗ ꯇꯞꯊꯕꯤꯈꯣ ꯄꯥꯕꯨꯡ ꯏꯄꯥꯒꯤꯕꯨ ꯈꯨꯃꯟ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯤ ꯋꯥꯠꯂꯤ ꯍꯥꯏꯕ꯭ꯔꯥ ꯑꯉꯣꯝ ꯅꯤꯡꯊꯧ ꯃꯥꯏꯊꯣꯡ ꯃꯀꯥ ꯑꯃꯨꯛ ꯂꯥꯝꯂꯛꯏ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯏꯄꯥ ꯉꯥꯏ ꯉꯝꯗ꯭ꯔꯦꯅꯦꯍꯦ ꯑꯗꯨꯕꯨꯅꯦ ꯄꯥꯕꯨꯡ ꯑꯩꯒꯤ ꯈꯣꯡꯁꯦ ꯑꯋꯥꯡꯕ ꯆꯤꯡ ꯑꯗꯣ ꯀꯥꯕ ꯍꯦꯛ ꯉꯝꯂꯛꯇ꯭ꯔꯦꯗꯣ ꯅꯆꯥꯅ ꯋꯥꯔꯗꯨꯅ ꯅꯨꯡꯖꯥꯎ ꯑꯃꯒꯤ ꯃꯊꯛꯇ ꯐꯝꯗꯨꯅ ꯂꯩꯊꯣꯛꯎꯔꯦ ꯀꯌꯥꯗꯤ ꯀꯨꯏꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯑꯩꯅ ꯐꯝꯈꯤꯕ ꯃꯐꯝ ꯑꯗꯨ ꯐꯥꯎꯕ ꯃꯤꯅ ꯄꯔꯦꯡ ꯂꯤꯡꯂꯛꯏ ꯑꯗꯨꯗꯒꯤꯗꯤ ꯂꯧꯁꯤꯡ ꯆꯥꯎꯕ ꯅꯆꯥꯅ ꯏꯄꯥꯒꯤ ꯃꯤꯡꯂꯦꯟ ꯑꯗꯣ ꯁꯤꯖꯤꯟꯅꯔꯒꯦ ꯍꯥꯏꯅ ꯈꯜꯂꯦꯗꯣ ꯇꯝꯃꯨ ꯏꯄꯥ ꯇꯥꯔꯤ ꯑꯗꯒꯤꯗꯤ ꯄꯥꯕꯨꯡ ꯇꯝꯕ ꯅꯨꯄꯥ ꯑꯅꯤꯈꯛ ꯂꯥꯛꯏ ꯑꯩꯅ ꯃꯈꯣꯏꯕꯨ ꯐꯥꯔꯗꯨꯅ ꯅꯤꯉꯣꯜ ꯂꯥꯛꯄ ꯁꯥꯁꯤꯟꯅꯍꯟꯗꯨꯅ ꯃꯌꯥꯝꯗ ꯑꯩꯕꯨ ꯁꯛ ꯇꯥꯛꯇꯨꯅ ꯂꯥꯏ ꯑꯗꯣ ꯑꯩꯅ ꯍꯥꯟꯅ ꯈꯨꯔꯨꯝꯂꯛꯏ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯅꯆꯥ ꯂꯥꯏꯁꯨ ꯈꯨꯔꯨꯝꯕ ꯐꯪꯂꯝꯂꯣꯏ ꯍꯧꯖꯤꯛ ꯐꯥꯎꯁꯨ ꯍꯜꯂꯛꯈꯤꯔꯣꯏꯗꯣ ꯄꯥꯕꯨꯡ ꯑꯉꯣꯝ ꯅꯤꯡꯊꯧ ꯑꯗꯨ ꯈꯨꯕꯥꯛ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯂꯥꯎꯅ ꯈꯨꯔꯛꯏ ꯍꯩꯗꯀꯣ ꯏꯆꯥ ꯏꯕꯦꯝꯃ ꯏꯄꯥꯒꯤ ꯁꯅꯥꯅꯨ ꯏꯆꯥꯗꯤ ꯁꯅꯥꯅꯨ ꯀꯧꯕꯒꯤ ꯃꯍꯨꯠꯇ ꯍꯩꯅꯨ ꯑꯣꯏꯅ ꯀꯧꯒꯗꯕꯅꯤꯅꯦ ꯌꯥꯏ ꯏꯄꯥꯅ ꯌꯥꯏ ꯑꯗꯨꯕꯨ ꯃꯁꯤ ꯍꯥꯏꯔꯒ ꯋꯥꯈꯜ ꯑꯃꯃꯨꯛ ꯈꯜꯂꯛꯄꯒꯨꯝ ꯏꯁꯨꯛ ꯁꯨꯛꯊꯩ ꯁꯅꯥꯅꯨ ꯃꯄꯥꯅ ꯈꯜꯂꯤꯕꯗꯨ ꯈꯪꯏ ꯃꯥꯅ ꯍꯥꯟꯅ ꯍꯦꯛꯇ ꯍꯥꯏꯔꯛꯏ ꯄꯥꯕꯨꯡ ꯅꯆꯥꯅ ꯅꯤꯉꯣꯜ ꯂꯥꯛꯄ ꯁꯥꯍꯜꯂꯨꯔꯦ ꯑꯃꯗꯤ ꯉꯥꯔꯨꯡꯕꯒꯤ ꯐꯝ ꯄꯥꯏ ꯍꯥꯏꯗꯣ ꯀꯔꯤ ꯑꯗꯨꯗꯤ ꯀꯣꯏꯔꯦꯡ ꯇꯥꯔꯤ ꯃꯥꯅꯤ ꯄꯥꯕꯨꯡ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯃꯥꯅ ꯅꯤꯉꯣꯜ ꯂꯥꯛꯄ ꯁꯥꯔꯝꯗ꯭ꯔꯕꯗꯤ ꯅꯆꯥ ꯑꯗꯨꯝ ꯂꯣꯏꯔꯦ ꯑꯗꯨꯅ ꯄꯥꯕꯨꯡ ꯅꯤꯡꯊꯧꯀꯣꯜꯒꯤ ꯅꯤꯉꯣꯜ ꯂꯥꯛꯄ ꯑꯃꯗꯤ ꯅꯤꯡꯊꯧꯅ ꯃꯥꯕꯨ ꯗꯟꯗꯤ ꯄꯤꯕꯤꯗꯅꯕ ꯄꯥꯕꯨꯡꯅ ꯈꯔ ꯁꯤꯟꯕꯤꯌꯨ ꯑꯗꯨꯕꯨ ꯄꯥꯕꯨꯡ ꯃꯇꯥꯡ ꯃꯇꯝꯅ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯊꯋꯥꯏ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯀꯔꯤꯁꯨ ꯂꯩꯕ ꯅꯠꯇꯦ ꯍꯥꯏꯔꯤꯕꯗꯨꯗꯤ ꯄꯥꯕꯨꯡꯅ ꯊꯃꯣꯏꯅ ꯋꯥꯈꯜꯅ ꯌꯥꯅꯤꯡꯂꯕꯗꯤ ꯈꯨꯗꯤꯡꯃꯛ ꯄꯥꯡꯊꯣꯛꯎ ꯍꯥꯏꯔꯤꯕꯗꯨꯗꯤ ꯁꯅꯥꯅꯨ ꯃꯄꯥꯅ ꯌꯥꯝꯅ ꯍꯥꯏꯕ ꯏꯟꯕꯤ ꯃꯆꯥ ꯑꯃꯒꯤ ꯃꯇꯧ ꯂꯧꯔꯛꯏ ꯃꯄꯥꯅ ꯍꯥꯏꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯆꯤꯡꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯄꯥꯕꯨꯡꯁꯨ ꯌꯥꯗꯕ ꯉꯝꯗ꯭ꯔꯦ ꯑꯉꯣꯝ ꯅꯤꯡꯊꯧ ꯃꯆꯥꯅ ꯇꯧꯔꯤꯕꯗꯨ ꯈꯪꯏ ꯅꯨꯡꯉꯥꯏꯗꯀꯣ ꯏꯄꯥꯒꯤ ꯁꯅꯥꯅꯨ ꯐꯔꯦ ꯅꯨꯄꯥ ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯂꯩꯍꯧꯏ ꯁꯅꯥꯅꯨ ꯈꯔ ꯍꯔꯥꯎꯅ ꯄꯥꯕꯨꯡ ꯃꯄꯥꯟꯗ ꯂꯩꯍꯧꯔꯤꯌꯦ ꯀꯔꯤꯒꯤ ꯃꯄꯥꯟꯗ ꯍꯣꯏ ꯄꯥꯕꯨꯡ ꯀꯧꯁꯤꯟꯖꯔꯛꯀꯦ ꯑꯁꯤ ꯍꯥꯏꯔꯒ ꯄꯦꯅꯨꯗ ꯍꯥꯏ
Penu chalo nupasing du kaurujo Penu thuna thokiduna Dada babungna na khoibu changa o hairi Loyumba madi humangkang bahingkalai Koireng na ying thuklubada Hai kainu ni nangbo nupa uthok na man khidre Nafi aduna humang ado amta taitho Loyumba mamaya du taithok che Madi kari nungino haina khankre Koireng na mang thangduna changi anido Angom ning thau Loyumba gi saban murti adu ubada Ish Kanagi machabu oirikaba Aibu manglani Asu Sahau phaba Phajaba asidi Kumal lebak asida leibrani Natraga Laigi saiwanbu oiribra Angom aibu changengi tauribra Angom ning thau do wakal kayadi khalure Ani ado angom ning thau gi mangda utup taba gumna Ngakta fibu yetuna Angamba Angom ning thau haina kurum lai Angom gyan khangta tarai aduga Yare Haugulo Koireng Nangoire Mani angamba Pham Nangbudi ipana hana khangi Amasidi kana Ipana amuk phabu ukhidrina Loyumbana atonba wahaida makhut ani lona duna Ipa ibungo Nanaidi ningthau kholsu kajade Imalu krabina Peruk pizaduna yokchaba machani Imingna loyumba kauje Angom mabukda Is Nushida Wakham asigi Kayadi yengbu peli Phazai Nushi Aina yai Loyumbana makhatai Imagi mingna tharik kauje Ipadina jana wakal tarakpada adum laikhidre Angom wakal taraktuna Haugulo Angom icham chamna Yamna nushina loyumbada Ngasidi Ningol lakpagi phamthol kakre haina tari basibu kamdaubanone Loyumba pakhatna Ipa ibungo Nanaidi tawzaroi haizabani Mayamna yamandadana tawjakibani Nanai bunga piyo Loyumba amuksu angombu kurumbai Angom matawa duda nokningbasu phawzarai Yare Ipa pele Aigi icha sananu se Mathong kaya chadaban Ainadi masi thokani haina mi khara loina ko haiban Adubu mana hek ngamdana yakhidre Phare Ningol lakpa saduna ichabu ngakpi senbirakpagi Kari pami Ipa manadum pithoke Ipa ibungo Nacha thoidokpa karisu pamjaba leizade Ipa na ngakpibada madu khaktani pamjaba Ngasidi Ipa gi chairak phanglagani Ima asunbi adugi Thamoi kaiba tare khanduna Pukning ase Yamna lalure Loyumbagi lauthup lakoi leitana hairaklibodu tabada Angom hena dum penjakre Manakta lairiba manai singda Hai Nakhoi kana no lau Miyai chanba ahal ama laktuna Angamba kari takpigani Yengoi Laimarembida haiduna Aigi khuzi tanga Selga khara puthorao hairuchu chalo Nupa aduna laimarembida tamladuna Laimarembi sel puduna thoglai Angom ningthaugi manakta wang chawba Marin fana lepliba loyumba ubada Is Kanagi machabu oirigaba Uthokna phazareda sidi Laimarembi chatlambadu chap leptuna loyumbabu yengduna laithoki Angom maso Laimarembi na khankriba adumna khankribani Angom nokfet tauna Hai Mama Karino Launi he Nangna leptuna lairibadu ba Angombi Mapuroibada nolukpa utaduna Ibungona haibado sida laizari Kadai Sel mayomdo loyumbada piduna Se loyumba Sina ngasigi mana oina lauzo Ichabu ngak senbirakpagi Angombi madi wari adu karino haina khali Sananusu harau mandana Mamada tamnubaga nangdri Angombi Loyumba do ubada Is Kanagi machabu oirigaba Matik chai mana piba Lairiba singadu loyumba mangonda khanba wakhaladu iman mane Angom na koireng da amu Koireng launi Ichagisu ipana mana pigeni Angamba Nachadi kaya yauzadabaduda Lau Nangsu mahaka loinabani Icha singbu senbada icha yauribadudi Asi haiduna koireng mabusu sel khara pibire Koireng na angomda Angamba adudi nanai ekhoy amu chacharagi Phare chalo
ꯀꯔꯤꯒꯨꯝꯕ ꯃꯊꯧ ꯂꯩꯕ ꯀꯥꯟꯗ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯛꯎ꯫ ꯑꯅꯤꯗꯨ ꯊꯣꯛꯈꯤ ꯁꯅꯥꯅꯨꯅ ꯄꯥꯕꯨꯡ ꯌꯨꯝꯗ ꯂꯥꯛꯄ ꯃꯤꯗꯤ ꯊꯤꯟꯗꯣꯛꯄ ꯍꯧꯅꯩꯅ꯫ ꯍꯥ 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 ꯃꯥꯅꯤ 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 ꯍꯧꯅꯩ ꯍꯧꯅꯩ ꯊꯤꯜꯂꯨ ꯊꯤꯜꯂꯨ ꯁꯅꯥꯅꯨ꯫ ꯃꯄꯥꯒꯤ ꯌꯥꯊꯪ ꯐꯪꯕꯒ ꯁꯅꯥꯅꯨ ꯑꯅꯤ ꯑꯗꯨꯕꯨ ꯇꯥꯟꯅꯈꯤ꯫ ꯄꯦꯅꯨꯒ ꯑꯝꯇ ꯍꯧꯔꯝꯗ꯭ꯔꯦ꯫ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯉꯣꯝ ꯑꯗꯨ ꯅꯣꯛꯏ ꯑꯗꯨꯒ ꯊꯤꯗ ꯑꯉꯥꯎꯕꯤꯁꯤꯗꯤ꯫ ꯑꯉꯣꯝ ꯄꯦꯅꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ ꯍꯥꯏ ꯄꯦꯅꯨ ꯅꯈꯣꯏꯒꯤ ꯃꯑꯣꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣꯅꯦꯍꯦ? ꯀꯩꯅꯣꯗ ꯄꯥꯕꯨꯡ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕꯁꯤꯕꯣ? ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯃꯈꯦ ꯑꯗꯨꯛ ꯂꯥꯡꯕ ꯐꯠꯇꯦꯀꯣ꯫ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯊꯣꯛꯄ ꯆꯨꯝꯗꯦ꯫ ꯆꯪꯉꯣ ꯆꯪꯉꯣ ꯅꯪꯁꯨ ꯅꯊꯧ ꯇꯧꯖꯔꯨꯔꯣ꯫ ꯑꯉꯣꯝꯕꯤ ꯃꯄꯨꯔꯣꯏꯕꯗ ꯏꯕꯨꯡꯉꯣ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯑꯩꯕꯨ ꯚꯥꯞꯃꯦꯟ ꯑꯃ ꯏꯇꯥ ꯇꯥꯖꯗ꯭ꯔꯤ꯫ ꯁꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯉꯣꯝ ꯅꯤꯡꯊꯧ ꯃꯆꯥꯅ ꯇꯧꯔꯨꯕꯗꯣ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯛꯏ꯫ ꯑꯉꯣꯝꯕꯤ ꯃꯆꯥꯒꯤ ꯂꯧꯁꯤꯡ ꯈꯪꯏ꯫ ꯑꯉꯣꯝꯕꯤ ꯅꯣꯛꯇꯨꯅ ꯏꯁ ꯏꯆꯥꯗꯤ ꯉꯥꯎꯐꯝ ꯃꯐꯝ ꯆꯥꯅ ꯍꯦꯛ ꯉꯥꯎꯏꯗ꯫ ꯑꯗꯨꯕꯨꯗꯤ ꯅꯪꯒꯤ ꯅꯆꯥꯅꯤꯗꯅ ꯅꯪꯁꯨ ꯑꯩꯕꯨ ꯉꯥꯎꯐꯝ ꯏꯔꯩ ꯂꯩꯇꯗꯧꯅ ꯑꯩꯉꯣꯟꯗ ꯀꯣꯏꯉꯥꯎ ꯉꯥꯎꯁꯤꯜꯂꯛꯂꯤꯕꯗꯨꯅꯤ꯫ ꯃꯥꯏꯗ ꯑꯁꯤꯕꯨ ꯋꯥꯅꯦꯅ ꯍꯅꯨꯊꯪꯁꯤꯗ꯫ ꯆꯨꯝꯕꯨ ꯆꯨꯝꯗ꯭ꯔꯣ? ꯑꯗꯨꯕꯨ ꯑꯉꯣꯝꯕꯤ ꯅꯪꯁꯨ ꯋꯥꯈꯜ ꯇꯥꯎꯀꯣ꯫ ꯏꯆꯥꯅꯨꯄꯤ ꯑꯃꯈꯛꯇꯅꯤ꯫ ꯑꯩꯗꯤ ꯅꯍꯥ ꯃꯈꯩꯕꯨ ꯈꯜꯂꯨꯗꯦ꯫ ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯃꯑꯣꯡꯗ ꯃꯇꯧꯗ ꯏꯆꯥꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯍꯥꯏꯅ ꯇꯥꯛꯂꯤꯅꯦꯍꯦ꯫ ꯅꯪ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯆꯦꯛꯁꯤꯜꯂꯨ꯫ ꯅꯤꯡꯊꯧ ꯄꯥꯟꯕ ꯑꯉꯝꯕ ꯌꯥꯝꯕ ꯂꯩꯕꯥꯛꯅꯤ꯫ ꯑꯉꯣꯝ ꯅꯤꯡꯊꯧꯒꯤ ꯃꯆꯥꯗꯕꯨ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯕ ꯉꯝꯖꯕꯅꯣꯗ? ꯍꯥꯏ ꯍꯥꯏ ꯃꯗꯨ ꯌꯥꯗꯦ꯫ ꯑꯗꯨꯛ ꯍꯛꯅ ꯅꯥꯄꯜ ꯇꯧꯕ ꯌꯥꯗꯦ꯫ ꯅꯥꯄꯜ ꯇꯧꯕ ꯌꯥꯗꯕ ꯈꯨꯃꯟ ꯂꯩꯕꯥꯛꯅꯤꯅꯦ ꯑꯉꯣꯝꯕꯤ꯫ ꯏꯆꯥ ꯁꯣꯏꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤꯀꯣ꯫ ꯇꯁꯦꯡꯅ ꯑꯉꯣꯝ ꯅꯤꯡꯊꯧ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯅꯤꯄꯥꯅꯤ꯫ ꯃꯥꯒꯤ ꯃꯄꯥꯜꯅ ꯂꯩꯕꯥꯛ ꯑꯁꯤ ꯏꯪꯅ ꯃꯔꯥ ꯇꯞꯅ ꯄꯥꯟꯕ ꯉꯝꯖꯕꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯍꯦꯛ ꯃꯊꯪꯗ ꯑꯉꯣꯝ ꯅꯤꯡꯊꯧ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯋꯥꯌꯦꯜꯅ ꯋꯥꯌꯦꯜꯁꯪꯒꯤ ꯑꯔꯣꯏꯕ ꯑꯣꯏ꯫ ꯃꯥꯒꯤ ꯀꯥꯇꯤꯅ ꯄꯨꯝꯅꯃꯛ ꯑꯆꯨꯝ ꯑꯔꯥꯜ ꯇꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟꯗ ꯀꯂꯛ ꯈꯝꯕꯟꯕ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯅꯤꯡꯊꯧꯀꯣꯜꯗ ꯃꯥꯕꯨ ꯌꯦꯡꯁꯤꯟꯕ ꯀꯣꯡꯒꯥꯏꯅꯤ꯫ ꯁꯅꯥꯅꯨ ꯇꯍꯥ ꯇꯍꯥ ꯇꯥꯅꯔꯛꯏ ꯑꯗꯨꯒ ꯇꯥꯗꯥ ꯇꯥꯗꯥ ꯑꯝꯇ ꯉꯥꯏꯕꯤꯈꯨꯋꯣ꯫ ꯑꯅꯤꯗꯨ ꯂꯦꯞꯇꯨꯅ ꯉꯥꯏ ꯁꯅꯥꯅꯨ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯏꯁ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯈꯣꯡꯊꯥꯡꯁꯦ ꯑꯣꯟꯊꯣꯛꯅ ꯌꯥꯡꯈ꯭ꯔꯦ꯫ ꯇꯥꯟꯅꯕꯒ ꯉꯝꯖꯕ ꯅꯠꯇꯦ꯫ ꯀꯣꯏꯔꯦꯡ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯆꯜꯕꯨ ꯀꯔꯤ ꯋꯥꯠꯂꯤꯕꯒꯦ? ꯁꯅꯥꯅꯨ ꯃꯃꯥꯏ ꯑꯗꯨ ꯂꯪꯁꯤꯜꯂꯤ ꯏꯀꯥꯏꯔꯞ ꯇꯧꯏ ꯑꯗꯨꯒ ꯇꯥꯗꯥ꯫ ꯁꯅꯥꯅꯨ ꯃꯈꯥꯗꯤ ꯇꯥꯔꯛꯇꯦ꯫ ꯀꯣꯏꯔꯦꯡ ꯉꯥꯏꯍꯥꯛ ꯉꯥꯏꯔꯕ ꯐꯥꯎꯕ ꯀꯔꯤꯃꯇ ꯍꯥꯏꯔꯛꯇꯕꯗꯨꯗ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ ꯏꯕꯦꯝꯃ꯫ ꯏꯕꯦꯝꯃꯅ ꯍꯥꯏꯕꯗꯣ ꯏꯕꯨꯡ ꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕꯅꯤꯅꯦ꯫ ꯇꯥꯗꯥ ꯇꯧꯗꯤ ꯇꯧꯕꯤꯅꯤꯀꯣ? ꯍꯣꯏꯅꯦ ꯏꯆꯜꯅ ꯍꯥꯏꯕꯕꯨ ꯇꯧꯗꯕ ꯌꯥꯕ꯭ꯔꯅꯦ? ꯑꯉꯣꯝ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯕꯣ? ꯃꯥꯏꯗ ꯇꯥꯗꯥ ꯋꯥꯐꯝꯁꯤꯗ ꯏꯄꯥ ꯄꯨꯁꯤꯟꯕꯤꯔꯛꯀꯅꯨ꯫ ꯏꯄꯥ ꯃꯇꯤꯛ ꯂꯩ ꯍꯥꯏꯅ ꯇꯧꯖꯂꯛꯆꯕꯁꯨ ꯅꯠꯇꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯦꯠ ꯂꯩꯊꯣꯛꯈꯤ꯫ ꯂꯣꯌꯨꯝ ꯃꯃꯥꯗꯤ ꯀꯩꯁꯨ ꯉꯥꯡꯗꯦ꯫ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯎꯌꯨꯡꯒꯨꯝꯅ ꯂꯦꯞꯂꯤ꯫ ꯀꯣꯏꯔꯦꯡꯅ ꯑꯃꯨꯛꯀꯁꯨ ꯍꯣꯏ ꯍꯣꯏ ꯏꯆꯜꯅ ꯄꯥꯝꯕꯗꯣ ꯍꯥꯏꯌꯨ꯫ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯏꯆꯜꯒꯤ ꯉꯥꯛꯇ ꯇꯝꯈ꯭ꯔꯕꯅꯤ꯫ ꯁꯅꯥꯅꯨ ꯑꯃꯨꯛ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯥꯗꯥ ꯌꯥꯗꯤ ꯌꯥꯕꯤꯅꯤꯀꯣ? ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯌꯥꯅꯤꯅꯦ꯫ ꯂꯣꯌꯨꯝꯕꯗꯨ ꯈꯨꯝꯗꯦ꯫ ꯁꯅꯥꯅꯨ ꯃꯃꯤꯠꯅ ꯂꯣꯌꯨꯝꯕꯗ ꯋꯥꯅ ꯀꯣꯏꯔꯦꯡꯗ ꯌꯥꯗꯤ ꯌꯥꯕꯤꯅꯤꯀꯣ? ꯀꯣꯏꯔꯦꯡ ꯁꯅꯥꯅꯨꯅ ꯇꯧꯔꯤꯕꯗꯨ ꯈꯪꯂꯗꯨꯅ ꯅꯣꯛꯊꯣꯔꯛꯏ ꯑꯗꯨꯒ ꯂꯣꯌꯨꯝꯕ ꯅꯪꯕꯨ ꯍꯥꯏꯗꯤ ꯍꯥ ꯍꯣꯏ ꯌꯥꯅꯤ ꯍꯥꯏꯕꯤꯌꯨ꯫ ꯁꯅꯥꯅꯨ ꯏꯀꯥꯏꯕ ꯃꯇꯝ ꯅꯠꯇꯦ ꯈꯟꯗꯨꯅ ꯂꯣꯌꯨꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯦꯠꯂꯤꯕ ꯅꯥꯆꯣꯝ ꯑꯗꯨ ꯂꯧꯊꯣꯔꯛꯏ ꯑꯗꯨꯒ ꯇꯥꯗꯥ ꯃꯁꯤ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯅꯅꯥꯎꯒꯤꯗꯤ ꯃꯅꯥ ꯄꯤꯅꯕ ꯀꯩꯁꯨ ꯂꯩꯖꯗꯦ ꯃꯁꯤ ꯅꯠꯇꯅ꯫ ꯂꯣꯌꯨꯝꯕ ꯄꯥꯛ ꯍꯦꯛ ꯂꯧꯗꯦ꯫ ꯀꯣꯏꯔꯦꯡꯅ ꯂꯣꯌꯨꯝꯕ ꯅꯪꯕꯨ ꯂꯧꯁꯤꯜꯂꯨꯅꯦ꯫ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯤꯔꯛꯂꯤꯕꯗꯨ ꯂꯧꯁꯤꯜꯂꯤ꯫ ꯁꯅꯥꯅꯨ ꯑꯃꯨꯛꯁꯨ ꯇꯞꯄ ꯏꯪꯕ ꯈꯣꯟꯐꯝꯗ ꯅꯅꯥꯎꯕꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯄꯨꯛꯅꯤꯡ ꯂꯦꯞꯂꯕꯗꯤ ꯍꯌꯦꯡ ꯑꯃꯨꯛ ꯇꯟꯋꯥꯏꯕꯤꯔꯛꯑꯣ ꯅꯅꯥꯎ ꯉꯥꯏꯖꯔꯝꯒꯦ꯫ ꯂꯣꯌꯨꯝꯕ ꯋꯥꯗꯤ ꯍꯥꯏꯗꯅ ꯌꯥꯗꯤ ꯎꯍꯟꯗ ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯃꯇꯧ ꯑꯗꯨꯗ ꯁꯅꯥꯅꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯖꯔꯛꯏ꯫ ꯑꯅꯤ ꯑꯗꯨ ꯀꯔꯤꯕꯨ ꯈꯜꯂꯕꯅꯣ ꯈꯪꯗꯦ꯫ ꯋꯥꯗꯤ ꯀꯔꯤꯃꯇ ꯉꯥꯡꯗꯦ꯫ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦ꯫ ꯃꯔꯛ ꯊꯠꯄ ꯑꯣꯏꯅ ꯀꯣꯏꯔꯦꯡꯅ ꯏꯕꯦꯝꯃ ꯁꯅꯥꯅꯨ ꯅꯨꯃꯤꯠꯁꯨ ꯇꯥꯔꯦ꯫ ꯅꯕꯨꯡꯈꯣꯏ ꯍꯟꯈ꯭ꯔꯒꯦ ꯏꯆꯜꯁꯨ ꯆꯪꯂꯨ꯫ ꯁꯅꯥꯅꯨ ꯍꯥꯏꯔꯛꯂꯤꯕꯗꯨ ꯈꯨꯝꯅꯤꯡꯗꯦ꯫ ꯃꯍꯧꯁꯥꯅ ꯅꯨꯡꯁꯤ ꯃꯥꯒꯤ ꯀꯥꯗ ꯄꯥꯃꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯅꯤꯡꯕ ꯃꯍꯧꯁꯥꯅꯤ꯫ ꯁꯅꯥꯅꯨ ꯆꯠꯂꯤꯕ ꯀꯣꯔꯧꯍꯟꯕꯕꯨ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯍꯟꯅꯤꯡꯉꯤ ꯑꯗꯨꯕꯨ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯖꯦꯜ ꯀꯅꯥꯅ ꯊꯤꯟꯂꯨꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯝ ꯆꯠꯈꯤ꯫ ꯁꯅꯥꯅꯨ ꯅꯨꯡꯉꯥꯏꯇꯅ
ꯐꯅꯤꯗꯥꯗ ꯅꯅꯥꯎ ꯂꯩꯖꯍꯧꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯆꯠꯈꯤ ꯁꯅꯥꯅꯨ ꯃꯃꯤꯠꯅ ꯎꯕ ꯃꯈꯩ ꯑꯅꯤ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯊꯣꯛꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯇꯕ ꯑꯗꯨꯗ ꯕꯦꯅꯨ ꯅꯨꯡꯁꯥ ꯊꯤꯔꯗꯨꯅ ꯃꯁꯤꯒꯤ ꯂꯝꯍꯦꯟꯕꯤꯁꯦ ꯍꯟꯖꯤꯜꯂꯛꯇꯦꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯕꯦꯅꯨ ꯉꯥꯡꯗꯨꯅ ꯊꯣꯛꯂꯛꯏ ꯁꯅꯥꯅꯨꯗꯤ ꯂꯦꯞꯇꯨꯅ ꯑꯅꯤ ꯑꯗꯨꯅ ꯆꯠꯈꯤꯕꯗꯨ ꯎꯗ꯭ꯔꯕ ꯐꯥꯎꯕ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯕꯦꯅꯨ ꯁꯅꯥꯅꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯩꯃꯥ ꯀꯅꯥꯅꯣ ꯃꯥꯅ ꯆꯥꯗꯧꯈꯩ ꯌꯦꯡꯉꯤꯁꯤꯕꯣ ꯕꯦꯅꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕ ꯎꯗ꯭ꯔꯦ ꯕꯦꯅꯨꯅ ꯁꯅꯥꯅꯨꯗ ꯏꯕꯦꯝꯃ ꯀꯔꯤꯅꯣ ꯋꯥꯈꯜ ꯈꯟꯐꯝ ꯏꯔꯩ ꯂꯩꯇꯕꯒꯨꯝꯅ ꯀꯣꯟꯊꯣꯡ ꯋꯥꯡꯕꯁꯤꯗ ꯋꯥꯈꯜ ꯂꯤꯁꯥꯡ ꯊꯥꯔꯝꯃꯤꯁꯤꯕꯣ ꯁꯅꯥꯅꯨ ꯃꯤꯀꯞ ꯈꯪꯊꯣꯛꯊꯣꯔꯛꯏ ꯁꯅꯥꯅꯨ ꯋꯥꯗꯤ ꯉꯥꯡꯂꯛꯇꯦ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯍꯩꯃꯥ ꯅꯨꯡꯁꯤꯠ ꯇꯤꯟꯅ ꯆꯤꯛꯄ ꯍꯧꯔꯕꯣꯏꯔꯦ ꯏꯊꯟ ꯏꯊꯟꯇꯒ ꯅꯣꯛꯏꯕꯁꯤꯕꯨ ꯀꯔꯤ ꯂꯩꯅꯥꯅꯣ ꯃꯖꯥ ꯏꯕꯦꯝꯃ ꯅꯅꯥꯏ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯣ ꯁꯅꯥꯅꯨ ꯅꯣꯛꯐꯦꯠ ꯇꯧꯏ ꯏꯇꯥ ꯏꯕꯦꯝꯃ ꯉꯁꯤꯗꯤ ꯑꯩꯁꯦ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯔꯨꯔꯦꯗꯅ ꯉꯥꯏꯍꯥꯛꯇꯤ ꯀꯗꯥꯏꯗꯒꯤ ꯉꯥꯏꯍꯥꯛꯇꯅꯣ ꯉꯁꯤꯗꯤꯅꯦ ꯆꯤꯡꯈꯣꯡꯗꯒꯤ ꯉꯥꯎꯔꯛꯑꯕꯅꯤ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕ ꯁꯅꯥꯅꯨ ꯃꯃꯥꯏ ꯑꯃꯨꯛ ꯂꯥꯡꯁꯤꯜꯂꯛꯏ ꯑꯗꯨꯒ ꯏꯇꯥ ꯏꯕꯦꯝꯃ ꯑꯩꯁꯦ ꯑꯣꯟꯊꯣꯛꯄ ꯊꯕꯛ ꯑꯃ ꯇꯧꯔꯨꯔꯤꯅꯤ ꯃꯤꯅ ꯑꯩꯕꯨ ꯋꯥꯔꯛ ꯋꯥꯇꯦꯝꯗꯕꯤ ꯇꯥꯔꯝꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯈꯛꯇꯗ ꯏꯀꯥꯏꯕ ꯐꯥꯎꯔꯛꯏ ꯍꯩꯃꯥ ꯀꯔꯤꯃꯨꯛ ꯇꯧꯈ꯭ꯔꯒꯦ ꯏꯇꯥ ꯏꯕꯦꯝꯃ ꯃꯥꯕꯨ ꯎꯔꯨꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈꯤꯗꯨꯅ ꯍꯌꯦꯡ ꯀꯧꯕꯤ ꯃꯥꯒꯤꯗꯤ ꯈꯟꯗ ꯑꯩꯅ ꯆꯤꯜꯂꯝꯕ ꯅꯥꯆꯣꯝ ꯑꯗꯣ ꯃꯉꯣꯟꯗ ꯄꯤꯈ꯭ꯔꯦ ꯑꯩꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ ꯕꯦꯅꯨ ꯃꯈꯣꯜ ꯊꯣꯛꯅ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯍꯣꯏ ꯏꯕꯦꯝꯃ ꯃꯍꯧꯁꯥꯅꯅꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯅꯨꯄꯥꯇꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯐꯣꯡꯗꯣꯛꯀꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯊꯃꯣꯏ ꯃꯥꯒꯤ ꯏꯊꯤꯜꯕꯨ ꯀꯅꯥꯅ ꯊꯤꯡꯕ ꯉꯝꯕꯒꯦ ꯅꯪꯅꯗꯤ ꯃꯗꯨ ꯍꯥꯏꯔꯤꯕ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯈꯜꯂꯝꯗꯗꯅ ꯑꯩꯕꯨ ꯂꯝꯀꯦꯠꯂꯝ ꯍꯥꯏꯕꯤ ꯑꯣꯏꯅ ꯎꯔꯝꯂꯕꯗꯤ ꯑꯣ ꯀꯩꯁꯨ ꯈꯜꯂꯨꯅꯨꯋꯣ ꯑꯗꯨꯝꯅ ꯈꯟꯒꯗꯕ ꯃꯤ ꯅꯠꯇꯤꯌꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯁꯤ ꯍꯥꯏꯔꯒ ꯕꯦꯅꯨꯗꯨ ꯃꯇꯥꯕꯨ ꯁꯥꯟꯅꯒꯦ ꯍꯥꯏꯅ ꯂꯦꯟꯅꯔꯛꯏ ꯁꯅꯥꯅꯨ ꯈꯣꯏꯔꯥꯡꯅꯅ ꯀꯩꯗꯧꯔꯕ ꯑꯗꯨꯒ ꯀꯩꯗꯧꯔꯒꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯅꯥꯅꯨ ꯅꯤꯡꯉꯝꯗꯅ ꯕꯦꯅꯨ ꯏꯇꯥ ꯆꯥꯟꯅꯕꯤ ꯍꯥꯏꯌꯨꯒꯕ ꯑꯩꯕꯨ ꯁꯥꯟꯅꯔꯅꯨ ꯍꯥꯏꯕ ꯊꯃꯣꯏ ꯑꯁꯤ ꯉꯥꯏ ꯉꯝꯗ꯭ꯔꯦ ꯇꯥꯅꯤꯡꯕꯅ ꯍꯣ ꯇꯝꯕ ꯑꯗꯨꯅ ꯏꯇꯥꯕꯨ ꯈꯟꯖꯕꯒꯤ ꯃꯤꯠꯌꯦꯡ ꯑꯃꯁꯨ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯈꯤꯕꯅꯤ ꯁꯅꯥꯅꯨ ꯃꯃꯥꯏ ꯑꯗꯨ ꯄꯨꯡꯉꯥꯟ ꯉꯥꯟꯊꯣꯔꯛꯂꯦ ꯑꯗꯨꯒ ꯍꯩꯃꯥ ꯅꯪꯗꯤ ꯀꯔꯝ ꯈꯪꯂꯤꯕ ꯑꯩꯗꯤ ꯏꯇꯥꯅ ꯃꯍꯥꯟꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯔꯒ ꯍꯣ ꯅꯠꯇꯦ ꯅꯠꯇꯦ ꯑꯩꯅ ꯃꯤꯠꯌꯦꯡ ꯑꯗꯨ ꯇꯥꯟꯅꯗꯨꯅ ꯃꯤꯠꯌꯦꯡꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯗ ꯑꯩꯈꯣꯏ ꯁꯅꯥ ꯏꯕꯦꯝꯃꯒꯤ ꯃꯥꯏꯊꯣꯡꯗ ꯄꯟꯊꯨꯡ ꯑꯣꯏꯔꯝꯃꯤ ꯏꯁ ꯐꯔꯦꯗ ꯍꯦ ꯈꯣꯌꯨꯝ ꯂꯥꯏꯑꯣ ꯅꯆꯥꯕꯨ ꯆꯥꯟꯕꯤꯌꯨ ꯃꯍꯥꯛꯀ ꯄꯨꯟꯁꯤ ꯂꯩꯕꯨ ꯂꯣꯏꯖꯒꯦꯀꯣ ꯁꯅꯥꯅꯨ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ ꯈꯪꯗꯅ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯇꯥꯏꯕꯪ ꯃꯄꯨꯕꯨ ꯈꯨꯔꯨꯝꯖꯔꯛꯏ ꯕꯦꯅꯨ ꯄꯥꯈꯠꯅ ꯍꯦ ꯑꯉꯥꯎꯕꯤ ꯀꯩꯗꯧꯕꯒꯤ ꯂꯥꯏꯗ ꯅꯤꯔꯤ ꯅꯨꯡꯁꯤꯕꯕꯣ ꯂꯣꯌꯨꯝꯕ ꯂꯥꯏꯗ ꯅꯤꯕ ꯇꯧꯍꯩꯗꯦ ꯍꯥꯏꯔꯒ ꯁꯅꯥꯅꯨ ꯃꯊꯥ ꯑꯃꯨꯛ ꯁꯥꯔꯛꯏ ꯑꯁ ꯑꯩꯗꯤ ꯑꯣꯟꯊꯣꯛꯄ ꯇꯧꯈ꯭ꯔꯦꯀꯣ ꯉꯁꯤꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠ ꯑꯃꯨꯛ ꯂꯣꯟꯅꯗꯨꯅ ꯍꯦ ꯇꯥꯏꯕꯪ ꯃꯄꯨ ꯅꯆꯥꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯅꯆꯥꯅ ꯅꯤꯈꯤꯕ ꯕꯣꯔ ꯑꯗꯣ ꯑꯃꯨꯛꯇꯗꯤ ꯍꯟꯗꯣꯛꯄꯤꯌꯨꯕ ꯃꯇꯧ ꯑꯗꯨꯗ ꯕꯦꯅꯨ ꯑꯗꯨ ꯆꯥꯟꯅꯅ ꯅꯨꯡꯁꯤꯔꯨꯔꯤ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯇꯨꯅ ꯏꯕꯦꯝꯃ ꯅꯪꯅ ꯇꯧꯊꯣꯔꯛꯄ ꯑꯁꯤꯗꯤ ꯂꯥꯏ ꯐꯥꯎꯕ ꯃꯀꯣꯛ ꯉꯥꯎꯔꯝꯕ ꯇꯥꯔꯦ ꯑꯅꯤꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯇꯨꯅ ꯆꯪꯂꯛꯏ ꯑꯉꯣꯝ ꯅꯤꯡꯊꯧꯅ ꯅꯣꯛꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯍꯥꯏ ꯀꯅꯥꯅꯣꯅꯤ ꯈꯔꯥꯏ ꯊꯣꯡꯒꯥꯜ ꯃꯄꯨ ꯄꯥꯟꯗꯕꯒꯨꯝ ꯅꯣꯛꯈꯤꯕꯗꯤ ꯑꯉꯣꯝ ꯅꯤꯡꯊꯧ ꯑꯩꯒꯤ ꯏꯒꯨꯟ ꯈꯪꯗꯕ꯭ꯔꯥ ꯕꯦꯅꯨ ꯅꯨꯡꯁꯥ ꯊꯤꯅ ꯏꯇꯥ ꯄꯥꯕꯨꯡ ꯇꯥꯈ꯭ꯔ ꯃꯥꯜꯂꯤ ꯀꯝꯗꯧꯅꯤ ꯁꯅꯥꯅꯨ ꯃꯄꯥꯕꯨꯡ ꯇꯥꯅꯅꯕ ꯄꯥꯕꯨꯡ ꯅꯆꯥ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ ꯁꯅꯥꯅꯨꯒ ꯆꯥꯟꯅꯕꯤ ꯏꯇꯥ ꯕꯦꯅꯨꯒꯅꯦ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯣ ꯏꯄꯥꯒꯤ ꯃꯒꯨꯜꯁꯨ ꯈꯪꯖꯩꯗꯣ ꯑꯉꯣꯝ ꯅꯤꯡꯊꯧ ꯃꯊꯟꯇ ꯏꯁ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯔꯦ ꯃꯈꯦ ꯂꯥꯡꯈ꯭ꯔꯦꯗ ꯃꯈꯣꯜ ꯑꯗꯨ ꯈꯔ ꯀꯟꯅ ꯑꯃꯨꯛ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝꯗ ꯈꯔꯥꯏ ꯊꯣꯡꯒꯥꯜꯗ ꯑꯗꯨꯝꯅ ꯇꯧ ꯀꯅꯥꯅ ꯍꯥꯏꯒꯦ ꯆꯪꯉꯨ ꯊꯨꯅ ꯐꯒꯅꯤ ꯄꯥꯕꯨꯡ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯃꯆꯤꯟ ꯑꯗꯨ ꯈꯨꯝꯗꯨꯅ ꯆꯪꯈꯤ ꯑꯅꯤ ꯑꯗꯨꯅ ꯃꯌꯨꯝ ꯍꯜꯂꯛꯄꯗ ꯐꯅ ꯊꯦꯡꯖꯤꯟꯈ꯭ꯔꯦ ꯂꯝꯕꯤ ꯑꯗꯨꯁꯨ ꯄꯨꯡꯃꯝ ꯃꯝꯈ꯭ꯔꯦ ꯊꯥꯁꯨ ꯁꯤꯊꯔꯛꯄ ꯃꯇꯥꯡ ꯑꯣꯏꯕꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯁꯅꯥꯅꯨꯅ ꯄꯤꯔꯛꯄ ꯂꯩꯈꯜ 8 ꯁꯨꯔꯕ ꯅꯥꯆꯣꯝ ꯑꯗꯨꯗꯒꯤ ꯑꯃꯅ ꯑꯃꯗꯒꯤ ꯍꯦꯜꯂꯤ ꯍꯥꯏꯅ ꯎꯠꯄꯒꯤ ꯃꯇꯥꯒꯨꯝ ꯃꯥꯒꯤ ꯂꯩꯅꯝ ꯑꯗꯨ ꯃꯅꯤꯡꯇꯝꯅ ꯌꯦꯜꯂꯛꯏ ꯀꯣꯏꯔꯦꯡ ꯃꯥꯁꯨ ꯂꯩꯅꯝ ꯑꯗꯨ ꯐꯪꯂꯗꯨꯅ ꯑꯁꯥꯡꯕ ꯁꯣꯔ ꯑꯃ ꯊꯃꯣꯏ ꯌꯧꯅ ꯆꯤꯡꯁꯤꯜꯂꯤ ꯑꯗꯨꯒ ꯃꯅꯝꯁꯤꯗꯤ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯊꯥꯕꯜ ꯂꯩ
ꯅꯤꯡꯊꯤꯅ ꯁꯥꯠꯈ꯭ꯔꯕꯣꯏ ꯂꯣꯌꯨꯝꯕ ꯃꯅꯝ ꯃꯔꯛ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯊꯥꯕꯜ ꯂꯩꯅꯝ ꯅꯠꯇꯦ ꯑꯦ ꯑꯗꯨꯗꯤ ꯀꯔꯤꯅꯣꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯏꯔꯦꯡ ꯑꯃꯨꯛꯁꯨ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯥꯅꯤꯗ ꯊꯥꯕꯜ ꯂꯩꯅꯝꯅꯤꯗ ꯂꯣꯌꯨꯝꯕ ꯅꯥꯆꯣꯝ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯀꯣꯏꯔꯦꯡꯒꯤ ꯃꯄꯥꯗ ꯇꯨ ꯃꯁꯤꯒꯤ ꯃꯅꯝꯅꯤ ꯍꯥ ꯀꯗꯥꯏ ꯑꯁꯤ ꯍꯥꯏꯔꯒ ꯅꯥꯆꯣꯝꯗꯨ ꯂꯧꯗꯨꯅ ꯃꯅꯝ ꯅꯝꯃꯤ ꯑꯗꯨꯒ ꯍꯣꯏꯅꯦꯍꯦ ꯃꯥꯅꯤꯅꯦ ꯑꯩꯅ ꯈꯜꯂꯤꯅꯤꯅꯦ ꯊꯥꯕꯜ ꯂꯩꯁꯨ ꯁꯥꯟꯅꯍꯧꯋꯦ ꯍꯥꯏꯗꯅ ꯑꯅꯤꯗꯣ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯛꯏ ꯀꯣꯏꯔꯦꯡ ꯂꯣꯌꯨꯝꯕꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯀꯣꯜꯂꯛꯏ ꯑꯗꯨꯒ ꯅꯨꯄꯥ ꯅꯪꯒꯤꯗꯤ ꯗꯥꯎ ꯌꯥꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯦꯅꯦ ꯂꯣꯌꯨꯝꯕ ꯈꯪꯁꯤꯟꯅꯗꯦ ꯀꯔꯤꯕꯣ ꯀꯔꯤꯗ ꯌꯥꯔꯤꯕ ꯊꯣꯛꯂꯤꯕꯁꯤꯕꯨ ꯌꯥꯗꯦ ꯍꯥꯏꯒꯦꯔꯣ ꯅꯪꯃꯨꯛ ꯅꯔꯥꯏꯕꯛ ꯐꯕ ꯅꯨꯄꯥꯁꯦ ꯈꯨꯃꯟ ꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩꯔꯝꯃꯔꯣꯏ ꯂꯣꯌꯨꯝꯕ ꯀꯔꯦꯝꯅꯅ ꯃꯈꯥꯗꯤ ꯏꯁꯤꯁ ꯌꯦꯡꯉꯨꯅꯦ ꯍꯧꯖꯤꯛꯇꯒꯤ ꯐꯥꯎꯕ ꯍꯧꯈ꯭ꯔꯦꯅꯦ ꯇꯧꯅꯨ ꯇꯧꯅꯨ ꯅꯨꯄꯥ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯍꯧꯅꯕꯤ ꯁꯦꯝꯕꯤꯕ ꯃꯄꯨ ꯀꯥꯎꯕꯗꯣ ꯇꯧꯒꯅꯨ ꯑꯩꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯁꯦ ꯍꯥꯏꯅ ꯍꯧꯔꯝꯗ꯭ꯔꯗꯤ ꯅꯪ ꯁꯤ ꯊꯣꯛꯈꯤꯗ꯭ꯔꯣ ꯇꯁꯦꯡꯅ ꯂꯣꯌꯨꯝꯕ ꯆꯐꯨ ꯎꯌꯥꯟꯒ ꯂꯥꯟꯊꯦꯡꯅꯔꯤꯕꯅꯤ ꯃꯥ ꯑꯇꯩꯒꯤ ꯈꯟꯕ ꯁꯪꯖꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯁꯨꯔꯗꯨꯅ ꯊꯧꯅꯥ ꯄꯨꯝꯕ ꯈꯣꯝꯖꯤꯟꯗꯨꯅ ꯊꯣꯛꯂꯛꯈꯤꯕꯅꯤ ꯂꯣꯌꯨꯝꯕ ꯃꯈꯣꯜ ꯑꯗꯨ ꯈꯔ ꯇꯞꯂꯞꯅ ꯚꯥꯞꯅ ꯗꯣꯂꯥꯟ ꯌꯥꯝ ꯁꯥꯒꯨꯝꯁꯦ ꯍꯌꯦꯡ ꯀꯔꯤ ꯊꯣꯛꯀꯅꯤ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯗꯤ ꯏꯃꯥ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥꯅꯤ ꯍꯥꯏ ꯑꯉꯥꯎꯕ ꯑꯗꯨꯝꯅ ꯋꯥꯈꯜꯗ ꯑꯗꯨꯝ ꯄꯤꯛꯇꯅ ꯂꯩꯔꯕꯗꯤ ꯀꯗꯥꯏ ꯌꯥꯗꯣꯏꯅꯣ ꯑꯍꯜ ꯂꯃꯟꯅ ꯍꯨꯒꯦꯅ ꯍꯨꯔꯗꯤ ꯂꯩ ꯃꯍꯨ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯦ ꯅꯪꯃꯨꯛ ꯂꯥꯏꯕꯛ ꯐꯕ ꯑꯃ ꯂꯩꯕ ꯅꯠꯇꯦꯀꯣ ꯍꯥꯏꯅꯔꯤꯕꯗꯨ ꯑꯃꯅ ꯑꯗꯨꯝ ꯋꯥꯈꯜ ꯇꯥꯟꯅꯩ ꯃꯀꯣꯛꯇꯒꯤ ꯑꯃꯨꯛ ꯍꯧꯔꯨꯗ꯭ꯔꯕꯁꯨ ꯂꯣꯌꯨꯝꯕ ꯑꯃꯨꯛꯀꯁꯨ ꯑꯩꯗꯤ ꯂꯩ ꯃꯍꯨꯕꯒꯤ ꯏꯇꯤꯛꯁꯨ ꯂꯩꯖꯗꯦ ꯑꯗꯨꯅ ꯀꯝꯗꯧꯕ ꯍꯣ ꯍꯨꯗ꯭ꯔꯁꯨ ꯃꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯑꯗꯕꯅꯤ ꯀꯔꯝꯅ ꯑꯄꯪꯕꯁꯤꯗꯤ ꯂꯥꯛꯅꯅꯕꯅꯤ ꯄꯥꯔꯇꯣꯟ ꯊꯥꯔꯛꯏꯗꯣ ꯀꯔꯤꯕꯣ ꯌꯦꯡꯉꯣ ꯃꯥꯅ ꯄꯤꯔꯛꯏꯕ ꯅꯥꯆꯣꯝ ꯃꯥꯒꯤ ꯈꯨꯠ ꯄꯥꯏꯍꯟꯈꯤꯕ ꯃꯄꯥꯕꯨꯡꯗ ꯃꯥꯅ ꯂꯥꯡ ꯊꯥꯛꯇꯨꯅ ꯃꯅꯥ ꯄꯤꯍꯜꯂꯤꯕ ꯑꯁꯤꯅꯆꯤꯡꯕꯁꯤꯕꯨ ꯇꯔꯥꯏ ꯇꯔꯥꯏꯕ ꯊꯕꯛꯂꯣ ꯑꯄꯪꯕ ꯑꯩꯗꯤ ꯃꯗꯨꯅ ꯍꯦꯟꯅ ꯅꯨꯡꯁꯥ ꯊꯤꯗ ꯑꯉꯣꯝ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤ ꯃꯔꯧ ꯆꯥꯎꯔꯝꯒꯅꯤ ꯑꯩꯕꯨ ꯍꯌꯦꯡ ꯑꯋꯥꯐꯝꯗ ꯍꯨꯟꯗꯔꯝꯒꯅꯤ ꯑꯩꯒꯤꯗꯤ ꯏꯃꯥ ꯑꯁꯣꯟꯕꯤꯗꯣ ꯈꯛꯇꯅꯤ ꯏꯃꯥꯅ ꯋꯥꯖꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯃꯣꯏ ꯑꯁ ꯂꯣꯏꯔꯦꯍꯦ ꯏꯕꯣ ꯋꯥꯈꯜꯗꯣ ꯂꯩꯅꯨꯡꯗ ꯀꯨꯝꯈ꯭ꯔꯦ ꯑꯉꯣꯝ ꯅꯤꯡꯊꯧ ꯃꯔꯤꯜ ꯈꯥꯕ ꯍꯥꯏꯈꯤꯕ ꯋꯥ ꯍꯣꯡꯗꯕ ꯅꯤꯄꯥꯅꯤ ꯑꯗꯨꯒꯤ ꯃꯆꯥꯅꯤ ꯃꯥꯁꯨ ꯃꯥꯒꯤ ꯃꯒꯨꯟ ꯌꯥꯎꯔꯝꯒꯅꯤ ꯅꯪꯁꯦ ꯂꯥꯏꯕꯛ ꯐꯔꯕꯅꯤ ꯀꯣꯏꯔꯦꯡꯅ ꯂꯣꯌꯨꯝꯕꯒꯤ ꯊꯃꯣꯏ ꯋꯥꯈꯜ ꯑꯣꯟꯅꯅꯕ ꯀꯌꯥ ꯑꯃ ꯍꯥꯏꯖꯤꯜꯂꯛꯏ ꯂꯣꯌꯨꯝꯕ ꯃꯥꯁꯨ ꯃꯥꯅ ꯍꯥꯟꯅꯗꯤ ꯈꯣꯏꯗꯥꯖꯈꯤꯕꯅꯤ ꯁꯅꯥꯅꯨ ꯃꯥꯕꯨ ꯃꯥꯁꯨ ꯃꯋꯣꯟ ꯃꯋꯣꯟ ꯈꯜꯂꯛꯏ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯅꯤꯗꯨ ꯃꯥꯒꯤ ꯌꯨꯝꯗ ꯆꯪꯅꯔꯛꯏ ꯊꯥꯔꯤꯛ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯨꯁꯤ ꯃꯨꯁꯤ ꯊꯥꯜꯂꯤꯕ ꯂꯥꯇꯦꯟ ꯑꯗꯨ ꯊꯥꯟꯗꯨꯅ ꯃꯆꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯆꯥ ꯎꯕꯗ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯦ ꯑꯁꯨꯛ ꯊꯦꯡꯂꯛꯂꯤꯕ ꯑꯁꯤꯗꯤ ꯏꯃꯥꯗꯤ ꯊꯋꯥꯏ ꯋꯥꯕꯅ ꯂꯣꯌꯨꯝꯕ ꯃꯃꯥꯒꯤ ꯆꯝꯖꯕ ꯃꯥꯕꯨ ꯅꯨꯡꯁꯤꯖꯕ ꯃꯇꯧ ꯑꯗꯨꯗ ꯃꯣꯃꯣꯟ ꯅꯣꯛꯆꯩ ꯃꯃꯥꯕꯨ ꯄꯨꯟꯁꯤꯟꯗꯨꯅ ꯂꯥꯛꯑꯣ ꯏꯃꯥ ꯇꯞꯅ ꯋꯥꯔꯤ ꯁꯥꯔꯨꯔꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯂꯣꯌꯨꯝꯕ ꯅꯤꯡꯊꯧꯅ ꯃꯅꯥ ꯄꯤꯔꯛꯏꯕ ꯑꯗꯨ puthokduna mamada yenghalli Tharik madi aduk yam khraba sel adu mamana hek pokpadagi ujarakpa natte Tharik ngakna Ima ibungo kadai dagi no sidi Ima angom ningthona mana oina pirakpani Mathau karamna asuk yam basidi Loyumba mamada amata chithadana tamjarai Sananuna pirakpa laina chomadu su mamada yenghalai Loyumba mamana mabu Kana amagi mateng laudana wana yukjarai haiba khangduna Arotpa lautuklakoi amata laiba natte Tharik pakhatna Is mangi imadi Loyumba mamagi mataw aduda ingangai Ima kaygino aduk yamna pakhalibade asuk nungay basida Tharik mamit ira chelai aduga Imagi ibungo nangse pangkreda ko Ichabu ningthaw kolgi sarau karigi khangdaban Ningthaw konda chanba midi marau chawbani Kalak khamban bani ni nangbo Nangi napabungsu sarungba pham pairamlibani Napagi matik magul kalaktuna mayamna sarau sinduna napabungbo hatkibani Tharik mamittagi mapi taba makai Loyumbagi mapana Bangal sare pharakpa yang yaukhalakpa matamda ningthaw kon kaduna sarungba pham pairamba Thabakta pukning changba Kanba thawbada maming laikhiba adubu kalak khambanduna
ꯃꯌꯥꯝ ꯆꯪꯗꯨꯅ ꯁꯔꯧ ꯁꯤꯟꯗꯨꯅ ꯍꯥꯠꯈꯤꯕ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯔꯛꯏ꯫ ꯂꯣꯌꯨꯝꯕ ꯃꯃꯥꯅ ꯑꯗꯨ ꯀꯨꯏꯕ ꯑꯁꯤ ꯅꯣꯡꯃꯇ ꯋꯥꯐꯝ ꯑꯗꯨ ꯇꯝꯈꯤꯗꯦ ꯍꯥꯏꯈꯤꯗꯦ꯫ ꯂꯣꯌꯨꯝꯕ ꯉꯁꯤ ꯋꯥꯐꯝ ꯑꯗꯨ ꯈꯪꯂꯛꯄꯗ ꯅꯤꯡꯉꯝꯗꯕ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯏ꯫ ꯂꯣꯌꯨꯝꯕꯅ ꯃꯃꯥꯗ, "ꯏꯃꯥ, ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯀꯔꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯗ꯭ꯔꯤ? ꯏꯆꯥꯗ ꯍꯥꯏꯔꯨꯗꯨꯅ ꯀꯩꯗꯧꯅꯤ? ꯏꯆꯥꯒꯤ ꯊꯃꯣꯏ ꯀꯥꯏꯅꯅꯕꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯏꯃꯥꯅ ꯀꯅꯥꯗ ꯍꯥꯏꯗꯅ ꯑꯋꯥꯕꯁꯦ ꯂꯣꯠꯇꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯊꯥꯔꯤꯛ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ, ꯌꯦꯡꯉꯣꯏ, ꯅꯪ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯀꯥꯕꯁꯨ ꯌꯥꯗꯦ, ꯃꯄꯥꯜ ꯊꯣꯛꯄꯁꯨ ꯌꯥꯗꯦ꯫ ꯏꯃꯥꯒꯤꯗꯤ ꯏꯆꯥ ꯈꯛꯇꯅꯤ ꯂꯩꯔꯤꯕ, ꯃꯁꯤꯅꯅꯦ ꯄꯦꯟꯊꯣꯛꯅ ꯍꯤꯡꯁꯤ꯫ ꯅꯄꯥꯕꯨꯡꯗ ꯇꯥꯈꯤꯕ ꯗꯁꯥ ꯑꯗꯣ ꯏꯆꯥꯗ ꯇꯥꯍꯟꯅꯤꯡꯗꯦ꯫ ꯈꯨꯃꯟ ꯂꯩꯕꯥꯛ ꯀꯂꯛ ꯃꯤꯍꯧꯕ ꯂꯩꯔꯤꯕ ꯂꯩꯕꯥꯛꯅꯤ꯫